Ahan mamaktada Mirel gi Michelle na mayam boy kong no na taram nokseri. Mayang gi mafam do kudol tam chena bagidamakta. Ngasi, wakal na mapungpa na sagasado ni Isaba, full horror story makagputo na laksari. Wariya sige mamingdi. Hingsabira, nungsibira. Wariya si, hingliba madilay kidraba kanaga sumariling na jadi, pum na wakal na mapungpa na semgat sagato ni Isarakpani. Auksik mayang gi mafam da kusi na jari. Hingsabira, nungsibira, punna tamin rasi. Ahingi matamni, numid ado, nong masyu tabli ado maksurami. Matamdo, yamna ting bahay buto di oidri. Ahingi pong mapal makay kara helak laba matamni. Mataw sinba kanadi, mataw loiram laga. Nong lag aduda raincoat lito na mayumdahan narakli. Adubu, ngaw balang ba pamba, miyoy karadi. Nisasado na mayum hanchen bagi wakal laytana, hausik sulay. Pak laba lampak amagi nakal oirak na layri ba, laykay community hall adugi machiyamada. Makoy ni pa marikak hidak takto na layrami. Adum na hidak sumtaklam badagi, ni pa amana. Hitaw mayam, handag ay koy laykay sida, ano yen kaya manglakliba siya. Ay koy laykay miyam sangdana huraliba miyoy singdo para amadi tambiba na chumman. Ni pa amana amuk, itaw na hayriba siya ay suyaning. Kanano oinige laykay sida layriba ni sasaba miyoy sing sina makoy ni sasana ba hurando na yontok liba oiram nini. Adunani makoy siya di hayba madi kangan ba paraman. Mayam dugi marakta makok tangba samugum noy pielaba puksaw kauba miyay salaba ni pa mo siyoram. Puksaw na farese inausa noy nabupamlaba di nayamba ay layriba sidi. Kalapta niya ay ninausing na pamliba wafamdo soy na tanggat kani. At huba matamda laykay sida natana. Ato pa laykay kayada huran sintitaw riba makoydo soy na pado na wakal tahangadabani. Ado matam sisu tengsilakli, nong sisu hangba kauba layti. Ado na inausa, hayeng amukpulla siko. Hayram duna, masyado hayri makoy mariyado mayumtam na hanakri. Puksaw su makongdo hayri isay ngang duna mayumtam na halaklam. Asum salam badagi, taksin sa sintiya mayama duna, puksaw mapalyam na tukning laklam. Lambi nakalgi kara umangoy mong sungoy tauba mafamamadalay sinduna puksaw sumapal tuklam. Ngay haki matungdadi mapal tokwa duloy laduna mafamdudagi chat lagi hay duna tawrak matamsidan. Angang masama na kapagi konsela ma puksaw na taraklam. Puksaw sutap na. Kanano ne asuk tiyang labakan sida kabliba ngang sibo. Asum na masila sonduna magi fondo lauktokduna flashlight adu thanduna mongsongdugi manungda sangsilay. Asum sangsilak padadi ori nonglaktuda ukhong amada matu mapal ipon pona nipi masama kap phamduna kappaga layramnibado. Puksaw su kapduna phamlibi nipi masadugi manakta sangsilakduna nipi masadugi yengladuna. Bema nangbu kanagi masano ne nang ni mafam sida natomda kaidoram libano. Haydan hanglam. Adubo nupi masyado di karisu kumlakti. Puksaw ni hek adom na hayro badagi kaplam libado tokri. Amuk handa puksaw na bema nang bukanagi masyano kakana yung pawu tinbiram lagi laodana hain hayram. Nupi masyado puksaw na hayri bangang libado karisu kumlakti. Makhuda mamaydun na upchinduna layram badagi mamaydun nung kalay. Nipi masyadugi kutsudo yam nang orami. Mamit na haaniya dusu sangbana ba matsuda irang lang na palami. Nupi masyado hik yeng bada miwoy ba mahaybado malamdi. Puksaw su karino haydana nipi masyado da munna yeng to na layringay. Ikang kangawdo na nipi masyado puksaw hi matakta palaw no song silak to na sang laba magi huyado na puksaw hi mangag samda kang siksiklak ladano. Puksaw hi ikendo nipi masyado na loy na taktokiram. Puksaw amok tang kangaw lauram laga mafamado da ado matway mangkri.
नुपी मसादुसु अदुमना पुक्साउगी मसादगी इखेंग अदु थक्पा लोइबगा मोंगशोंगदुगी मनुंगदा अदुमक तपना तपना संगसिनखिरम अदुमना खरा चटलबगी तुंगदा उमंगोई मोंगशोंगोई तौबा मफम अदुगी अशुक्पा मफम मदा मल्लबा युम अमखक लैरमी नुपी मसादु मल्लबा युम अदुगी मनुंगदा अकीबा मसेट अमते याउदुना संगखिरम युम मनुंग अदुदे हेक संगलक्पगा यामना साउना नुपी मसादुगी मपाबुंग नोंगसाबना याइनो नंगा साइदिगी कदाइदा चलोगे याइनो सु तपना आई इखेंग थकनिंगबगी इ थकपा चटलुबने पाबुंग नोंगसाबसु यामना साउना करिनो नंगना पामनिबसे हा अइने येन अनु कया पुरक्तुना नंगी नबुक थन्नबा इखेंग पिथक्नबा होनरिबसिदा नंगना पेनरिबसि करिनो शातोंबे नंगबु करमना ngangnarasigeने याइनो सु पाबुंग अयेन nganu kayagi ikheng thakpado pamde taseng taseng miyoibagi ikheng do oina thakpa pami haidana shaunu khumai nungsaba su tapna shatombe nang sikaram na ngangnara sigene ai khoibu hek ubaga miyam na phana naba haidana tawraga lei haibasi nang na khangriba karino ngasi su nang miyam hatlore natra yaino su wa madadi hairakti hatlore haidana mangak tudi adomak nomlai नोंगसाबा मथा साना कमदौनी अदुदि मियामना अखोइना लोतुना लैरिबा मफम असि सोइदना खंखिबा ताइ लाक्लो इपा इसा कदाइदनो मफम अमदा अमुक हन्ना लुटलुरसि लाक्लो सि हाइदुना मचाबु पमदुना मखोइना लैरम्बा युम मदु थादोक्तुना चेनखिरम अदुमना अहिंग अदुम हौखिदुना पुक्साउ थिबा खंग्रे हाइदुना लैकाइ मियाम संगदुना थिरकपदा मोंगशोंग अमगी मनुंगदा सीदुना तारंबा थेंगनदुना पुलिस कया कौदुना पुक्साउगी मसादो लौखतखिदुना फजना पोस्टमार्टम तौरमी पोस्टमार्टम की रिपोर्टुगी मतुंग इन्ना पुक्साउ मसागी इखेंग खुदिंगमक थक्तोक्लगा हलमनी हाइबदो खंगबा ngamlami पुलिस निपा अमगा डॉक्टर अदुगना कुप्थाना पुक्साउगी मिसी असिगी मरमदा वरी कया सु सानरमी डॉक्टर दुना सर सिरमलिबा असि आइदि यामना सिंगै लैखिद्रबा पुक्साउ हाइरिबा निपा असि मिसी असिगा चप मानबा बोडी कया मफम कयादगी सु फंख्रे पुलिस अदुनसु अदुदि डॉक्टर ना हाइनिंगलिबा सिकरि डॉक्टर दुना लैत्रिबा निपा असिगी लैकाइदा चटलगा लैकाइगी येन nganu सा सन सिंबा मांखिबा लैब्रा हाइन हंबियो लैत्रिबा निपा असिगुमना लैखिदबा मियोइ कुनमुकी मथक्तदि आइना थेंगना जखरे मखोई मखोई लैकाइदा येन nganu amadi सा सन सिंबा कया मांखि हाइबगी रिपोर्ट सु फंगी सा पुलिस अदुना अदुदि लैत्रिबा निपा असे तमथिबा सामना हातपनि हाइबिरिब्रा डॉक्टर दुना ऐसु अदुमना खलिबनि सर लैत्रिबा निपा सिगी ngaksamda tariba dak ase तमथिबा सामना सिकलगा मसादगी इखेंग लोइनमक थक्तोक्तुना हातखिबनि अदुना लैकाइदुदा हाना चटलगा पाउदु लौबिरगा आइना हाइरिबा से सुमलबदि लैकाइ अदुमा सिनबा थुंगना थिबा हुंबा चथबियु पुलिस निपा अदुसु फरे डॉक्टर युवादु आई लैकाइदुदा चटलगा हंगलुरगी अदुगा तौबा याबा करिनो खरा तौनबा सेम साजरगी एनीवे आई एसआई खाबनी हाइनदुना मखुत तिंगथोंगरै डॉक्टर अदुसु नोकफे तौदुना आइगिना मंगोल जाओ सी हाइदुना अनिदो मखुत सोकनै खाबना फरे डॉक्टर अमुक हन्ना थेंगनकिसि आइसु थिजिनबा याबा थिजिनदुना करि तौरिबनो हाइबदो पुथोकनबा होटनाजगी सी हाइरमलगा खाबा थोखरे हेक थोलकपगा खाबा मागी टीम पुदुना पुक्सावी लैकाइदा हंगलुबददि मंगोल जाउना हाइखिबदुमक लैकाइ असिदसु थोक्तुना लैरमले खाबा थिनथादि अतोप टीम खरा कौदुना लैकाई क्लब की मेंबर मयामगा लोइनदुना पुक्साउना सीदुना तारंबा मोंगसोंगदुगी मनुंगदा असुम मसुम थिजिलकपदा याइनो अमदि नोंगसाबा मखोइना लैरंबा युमदु थेंगनरमी युमदुगी मनुंगदा सा संगी असिबा हक्सांगना सिंगबा कयामसु फंगबदगी मनाक नकपा लैकाई सी अशुकपा मी संगनदबा मोंगसोंग अमदि उमंगोई वामंगोई तौबा मफम कयादा चटचतुना थीबा याबसु थिरमी मखोइबु पुलिस अमदि मियामना थिरकपदुदा नोंगसाबसु मसाबु पुदुना अहिंगी मतमदा सेन चेंदुना मफम कयामदा लोतुना लैरमी
सिटी खर लाखीब मफम सिन थुंगना मखोइबु थिजिलकपसिदा लाइफम खंगद्रदुना नोंसाबसु मचाबु पोदुना सिटी की मी कया संगनदबा मल्लबा फैक्टरी यमगी मनुंगदा मपा मसा लोतुना लैरी याइनोदी आंगांग ओइरिबनिना आराम खौरांगबा फावबना मियोय कयागी सासनगी इखेंग थकलबसु मसादा पेंदबा हाइबदु ओइरमी मचा हियाइनोना अयामा मतमदा मियोयबगी इखेंग थक्की हाइदना निंगाई तौदुना लैबना नोंसाबदी तौफम खंगद्रदुना मखोइना लैरिबा मल्लबा फैक्टरी यदुदगी खरा चटलगा लैरिबा मेन रोड अदुदा ngasidi mioi lakpa ngaiduna lairami matamdo numidangi pung thieng thieng ba haibadu madi oidri pung tara khara helaklaba matam nongsabasu machagi ikheng launaba miya ma laklabadi haidana ngaiduna lairingai nipa ma gari macha ma thauduna laklibadu uri nongsabasu nipa aduna manak hek yausilakpaga nipadugi mathakta fallauna songsinduna mana pairiba thangaduna nipadugi saramda lele hairaga tarakpa ikhengado phachana khara sawa patra amada yaduna lairingai police gariya malaklibadu urami tawram libadu uraduna police garido khamduna police amani kumtharaktuna lengano haidana nongmai namduna laurai nongsabasu ikheng yauriba patra do puduna sienki asumna nongsabane heksen kibaga police kaya adusu nongsaba tamna nongmaidu kapsila nongsabasu makhoi lairiba factory du tamna yangna sieli police mayam adusu amana amada pau pinaduna hanagi timmaduna nongsabagi matung inaduna tanaki atopa police team aniyamasu yauraktuna factory adu yoksilaklami nongsabasu sensilaktuna machagi mafamda ikhengdo pithaklami mapana soktuna halakpaduda ipa pakatna pabung soklibasina karam tawriba nongsabana yaino aikhoina leiriba mhamse police na khangkri nang factory sigi matol tamna kakhatlaga matongi pillar sida lotuna leyo hiyaino su ai tomda lot papamdi pabung su aikhoini puna lot rasila o sumna kapna hayai nongsabana matam leitri pagi bema thuna factory sigi matol do lutro yaino su kapna fan launa songkhat khiduna factory gi matol ithang bada lairiba pillar marum maduda naptuna lotli hairaga mapabung mu yengsari nongsabagi matungda tanarakliba police makhoi amani do makhuda nongmai paiduna factory sigi manungda sangsilai nongsabasu masabu ngakthoknaba changlakliba police singaduda jongsin duna police singadugi ikhengdo mahakna loina thaktoktuna loina hatoklam magi maru oina thamjaba bag adu paiduna machana lotliba mafhamaduda kakhalaktuna ipagi bema si bag sinang seksina chenramo makoi police kana lairibagi haibado ipa yengugi yaino su mapagi mapamomda konduna kapna Pabung nang sat kinuo ay tomta lay hawba kijaye. Nung saba machagi makukta nung sina nanbiduna. Shatongbiya kay kidori ba no? Pabung lay di ba sili? Police atay sumafam sida laybra haybado pabung yung tukluki. Aduga tunay laktuna isaga pun na mafamasit hadokuna mafamamada amuk sat kadamani. Aduna nang mafamasida dumakluto na layra mo ko. Pabung police atay laybra haybado yung tukluki. Si hairamduna machabu teamni hairaga yainugi maraibakta nungsina supiramlaga nungsaba makhada amuk hanna kumthakri nungsaba na thoglakna yengbada makhoi police kaya ama makhoina lairiba factory si tamna changlakliba uri lakliba police tu yambanina matomna nakalambana badi oithokari haiba nungsaba na khangkri amuktang aroiba oina macha hiyainuna lotuna lairamba mafamadomda haifet yenglamni hairaga nungsaba mathwai tharabasu thana machabudi kalamlagi khalladuna sanglakliba police kayaduga mayokna khirami nungsabana yangna sensilaktuna police khara amadi mathwai laurami nungsabagi matawdu ubadagi yamna advance oiba mairi kapthokpa khulai yama sisinaduna nungsabani hek song silakpada khulaiduna kapsinduna nungsabagi masado khudakta mai thadokirami mairiduna saktuna nungsaba lok launa ka thektuna lengbu otpangamdana laimaida taduna lairi
Makoi police khara sangsinduna nong sabada makhongna net neladuna phubiri. Asumna mapabungdu phubiri badu ubada hiyainu tuminna kaptuna mapabungbu yengduna leisari. Adumna nong sababu phuwayaba phurabagi tungda phaduna pukhirami. Hiyainu lotuna leirambadagi tapna thoklaktuna mapabungbu singduna pukhibadu mamittagi mapi ira sinthaduna yenglaga leihorami. Asumna nong sababu singthoraktuna esai khaba mamangda thamlami. Khabasu nong sabagi asoko phibamado ngaihak yenglabagi tungda nupa si hingli hospital da fajena section ngak senduna tham miya mangda puthoktuna karamno oirakpano haibado taknaba taugadabani nipa sige blood sample aingona piu si haiduna nong sababu hospital tamna su pukhiram khabasu magi team ama niga loinana hana nong sabana leiramba mallaba factory edu sangduna yengba yabasu yenglami Makoina sisinarambagi pochei khara lairambadu ubada phone lauthokduna Dr. Mangol Zauda call tauduna wafam pumba haikri asumna thijanba yaba thiramlaga phirol khara amadi kolli makoina sisinaramba thang kharadagi hena atoba fanglaktabadagi fangliba kharadu puaduna khabasu sathirami mapabu phaduna pukhibadu hiyaino kapna factory gi yumthak aduda tongduna yenglaga leisawi Hospital tamna lagduna nong sabagi blood sample aniga loinana mana fanglakwa pochai singdo punna puduna Mangol Zaugi manak tamna sathirami nong sabasu hospital gi bed aduda lengma ngamda taduna leiri midu anida su urai masa sondam nadamna leiriba nipi oibi amana nokfe tauduna yenglakpagi saktamama nupido mitkha anido musin muri Mayang sukang mana yengba yadri. Masamadu sukian kibagi makuk to su maru ikokokli. Nong sabana tapna laisi isabu aina thadok tuna lakli. Satombido matum tele hobaki haidana yamna sukapawi. Nong sabana lairiba hospital gi room dugi thongna wadonda kokok launa tapna glass to the tilai. Nong sabasu kapna lairi ngai masada ithillama khang phau phaurakna uiselamba mamit ado fat pang thoraktuna akoibado koina yenglakpadadi uri magi romgi thongau mapalda kapna yengduna lairam libi yainudo nong saba hogatuna masagi manakta sangsinjagi haidani di hona sabani adubu masado lengam sangamti Macha hiyainu mitki pidu urabadagi nong saba mapangal do khangsinduna namduna hogolaktuna machana lairiba thongawadugi manak tamna tabli sangsinduna thongawadu hangtui hiyainu rumaduda sangsilaktuna mapabu konuna kapchari nong saba na tapna satombi nang karigi mafam sida laklibano nangu mina thengna khibada soidana nangbu makoina phabikini Chalo, nang natway hingna ba sinkro. Hiyainu kapna. Ay babung tadok to na mapam kaida susaloy. Ay tandalay ba kizaye. Babung suyaw na sat krasila o. Ay do na mapabu singdo na sat na ba na siya. Nong saba kapna. Sa tombi, babung di mapam sinigit sat bayararoy. Isagi lambida babung na kuraw tangkada ba do ay pamdri. Siya haiduna machagi makokta nungsina nanbiduna ipagi ikengse nang natao haiduna hairaklam yainu su kapna babung ay thadok tuna satki ba yaroye babung sikrabadi ay di kanaga layhawani yaroy babung si ba yaroy haiduna mapabu konuna kapchari nung sabasu tapna masagi makokta nanbiduna Mathadagi masabu lauthokuna hiyainogi makhazaida makutna tapna pairi hairaga nokfe tauduna isatombi babungdi miyoiba mayam sangduna soidana hatragadabani makoina hatkigadabagi saru ibagi khengse isana thahorabadi isagi pangal soidan henkatgadoribani isadi hingdaba yadi Hanggang matau kaya na panggal laytraba kaya butuhat piribasi isa na panggal laytraba makoy panggal oira uko iyay no sukap na Pabung yaw na hingmang amloye Pabung supun na hingminase
haiduna hiyainu pena kaptuna laikre nongsabu su masabu thema yaba themlabasu hiyainu na yaramde shomna ningai sanglana na lairingai mi kaya lakpagi khongthang makhol do tarakli nongsaba hathu aduna satombi nangbu ipan haibasi amuktadi yaune makoina hatkhi gadabagi saruk isagi pangal oyaunaba napagi khengsitao matam laitrabani satombi mi sanglakpana hanba tari yainu su kapna adudi babung lao ai khoi ni mafam sidigi selawrasi handakti nongsaba sawalaktuna yainu bu intoktuna aina haiba yadabanan aigi chanati aidi makhoi khutta sigadabagi saruk ithanda sikhibana hena pai aiduna thongnawdudagi mathanta songthanaba sem sarai yainu su kapna babung ayarage babung haiba khudingmak ayarage si haiduna mapabu chena konjeraga phajai matam leitri sa thombi thabak thuna pangthoklo yainu su mamitagi mapidi lepa leitana sintha mapabongi mangak samda mayana siktuna mapagi ikhengdu thaklam somda su makhoi doctor nurse kharana sanglaktuna nongsabana leiriba roomdugi lok adu hangnaba leirakle yainu thinthaduna thonga wodomda fat chongthaduna naplaga laikre nongsaba nokfe tawduna machada aroiba oina yenglamlaga laimaida thonga ududagi onthaki hong adu hangthorakpaga mapa shanana nongsabana takhibaduda makhoi doctor nurse kharadu senchinduna thonga ududa yengthoraklam uri amakha laimaida taduna siriba nongsabadu madu ubada hathu makhoi sumakha tamna senthaki yainu su hospital gi thonga odude lumduna kapna mapana siduna amakha da taribado yengduna lehaw ashumna matamdo hawkibana sahi kungi matungna nongma ahingi matamamada khoi huran sinchi tauba miyoi ani khangna nipi masadugi masada yauramba shelamadi sana lupa kaya lawnaba tawringai mi ama sangsilaktuna miyoi ani adugo putharami sangaklibado nupini kuchu ka hena norami mamit ani magtasu hawdong mitatai mi sukhara dumuk wang param liba nipido mamai do non khalaktuna nipi adu ingangak na yengduna lai mani nipi ase hiyainoni hausikti hiyaino mapung pharabi nipi macha ma haibado oirami hiyaino na tapna nangi poching se puraga mafam sidigi thokro si haiduna munkhiba selamadi sana lupadu pithorai nipi adu ingangakna si khak hairamduna mafamdudagi chenkre yainu tapna sangsilaktuna laimaida ta duna lairiba nipani duna yengduna ngasiri nakhoigi matam surabani si hairamduna nipani dugi ikhengdo loinamak thaktoklатuna mafam adumaktada hatoklam mathangi numittani mangol jau mayai kaduda famduna lairingai yangba makuta photo khara faiduna sangaktuna babung ai halai thadoidi mangol jausu machagi mai thongdo haifit yengduna nasal di magi kada layamgani ne adu isabu kari awaba lairagene yangbasu khangdreda aikhoina phanaba hotnariba criminal kaya huran chinchi tawba miyoi kaya ama si duna taramli sini pabu si haiduna mana purakwa photo do table mathak aduda pop launa thadaduna mamai du laisinduna thadoi ising glass amata puthoro hoi mangol jau sor sangna hontoktuna leibak miyamgi seba tawba haisidina awaba kaya mayokna ba haibase hauna sani ibungo nangna setleba uniform dugi matik saba magol ngakna setkadabani ko si haiduna table mathakta lairiba photo do paiduna yenglobadadi mangol jau ingangangna photo do de yengduna laiki sumna lairingai thadoisu tholaktuna dada ising sida laire yangbasu ising do lauduna thakle hairaga glass do machal de piduna mapana pairiba photo do lauri hairaga tu sini ngasina amagi case loidringai da amamu pelabani da pabu sumna masil da sonru lairingai thadoi glass ado thamduna hathu mabungna pairiba photo fat munduna ngakna yengduna lai yangbasu kaido wadu haiba loidringai machalgi maithongda akibagi mami ama taribadu uraduna thadoi
Nang kaidorage? Thadoi si ipa pakatna. Ngarang ahing, ay tanarakpa ni paani ito na si. Kina haibani. Yang basu, kari haiba. Hayo dudi, ni paani siga kanagali hawe. Thadoi su, kirap tau na. Ngarang ay bukan biramba ni pido. Aduna, ni paani si buhat pa soy na oigani. Ni pido, miwangi. Kutsung ngawrok ngawbani. Mamisu irang lang laduna, haudong mita tabani. Yang basu tapna. Adudi kriminal si nipini natra. Thadoi su haibugumna mangakto nomai. Manggol jauk su tapna. Ipagi bungo. Mahakto achamanati. Sahi kungi mamangdagi ipa na tiangnarakpa budi ayamba adumna halamang ngaktan. Sahi kungi mamangda makoy miyoy amasu pakrabani. Magi sarol surol soydana oigani. Haidana hayraklami. Yang ba ingang kari haiba pabung. Adudi pabung na criminal sigi maramda akang malayrabadi nasara takpiyo. Manggol zauna ipagi itong inaraklo, laklo. Asyum na haiduna magi laboratory adu tamna machani bu pushiraklami. Uri mapagi laboratory adu da telam liba dead body kayagi photo do. Madu mayamdu ubada hainadraduna thadoidi machil menduna laikhirami. Yang basu machal gi manangan na popup thaduna. Chalo so dadagi sak thiramoso shumna haiduna machal bu mafam sidagi chalankri. Manggol jaw sumasada yengduna tapna. Ibungo lairiba mayamse saramira khangdaba makoina hatraba mi ngakten. Si hairamduna amuk sangsin khiduna seksinna glass na khajinduna thamba seram mamagi manakta amuk sangai. Yang basuwa ngangdi tomina adumak mapagi matung inaduna masu sanglaktuni yenglo badadi. Uri yamna seksina thamlibado. Yang ba wahang puraba mityeng amada mapabungda yengai. Manggol jaw su machagi mityeng adu khangladuna tapna. Ipana semba seram mamani. Si haidana nongsabagi blood sample dagi pangkiba reporto puthokduna ulai. Yang ba mapagi makuttagi paper ro lawduna munna yengduna masilda tapna. Red bed virus Manggol zawsu. Virus ase red bed haidana khangnaba angangba kharas chawkhatpa sepi amadagi semkhibani. Yang ba mapabungda angakpa mityeng amaga loina yengai. Aduga tapna. Adudi criminal se virus asigi naraba miyoy amani natra. Manggol zawsu. Virus asina tamthiraba laina laichat kaya amadi phanba ngami. Adum virus sigi infection di bempiyara amaga chap managani. Makoy ki masada miyoy bagi ikheng thaklaga mapangal kangkhatkani. Makoy kuchu yamna ngawgani. Adubu makoy sibadi nai. Amadi karigumba virus ase ani punsin ki bataradi masagi punsidudagi hendokna sang hingba ngami. Ahal oisinbagi sangsu tapkani. Yang basungakna virus asi ani punsin bahaiba. Pabung virus asi mataw karamna ani punsin bayabage. Manggol zawna amo virus asina infection thohalaba miyoy amagi ikheng thaklabadi. Miyoy ningi mapanggal mangonda chenbada natana Mana hingadaba matam madudagi hentokna punsi anigi sangda hingba ngamgani. Mapabung na hairiba wadu tarubadagi yangbadi angakpa amaga loinana adumak mapabung da yengdun laikri. Machabu yengladuna tapna. Ipa na kupna nanyarabagi tungda semkiba seramni. Seram masya saka yamada testa ubadadi mai pakri. Adubu miyoiba amadadi tautri. Virus makhaladuna naraba miyoy ama fawba hausi fawba faba ngamti. Yang basu tapna. Nasana kanna honajatuna virus asina naraba miyoy amadi soidina phagani. Si haiduna yangba kadudagi thokri. Manggol zawsu machabu yengduna adumak lehaurami. Amaromdana kamdawri. Hiyaino kefe amada thabak tawa yaurami. Kefe duda sanglakpani pa kaya amadi. Hiyainogi ngawraba kuchu amadi faziraba sawong sabaladuda ngawba miyoy kaya amasu yaurami. Kefe sida toina sanglakpa Abhishek amadi Akash ngasisu adumak sangai.
Hiyai nu di ani asi ubada khara hainada matau utladuna sangsilai. Customer singda nok minok adu nok sinaduna. Kari order tawbigadaba. Akash nok fiet tawduna. Coffee ani piyo. Hiyai nu na tapna. Ngayang ay biro. Asum na nok fiet tawduna hairam lagat changkri. Hiyai nu gi fajeraba sawong sabando. Akash amadi Abhishek yamna kalak mihawba amaga loyana yengduna lehauram. Hiyai nu su siyamna nabakan no hona duna layringay. Maga tabak tawmi na bi lembina. Rina, asig ani se ngasay digi nangonda sum yenglaga layimni. Hiyai nu su masak maming lotuna. Mayamda Rina haiduna miwaya magi masak maming loduna laybani. Hiyai nu su haifit yengluwada uri akasamadi Abhishek mit yengado. Hanadagi karaga hainadabaga mit yengado amuk urubadagi. Amuk kiyana hainadaba haibado oikri. Hiyai nu yamna hainadana. As ayamna hainaroy dawrida tawrisa. Lembiya, moigi order do nangamagta pibiruso. Ayamna hainare tawbani. Lembi su, hoy ay pibiruragi. Nasakto pajamaliko. Aduna awbani pa khaidi nangonda loina ngawba tabani. Si haiduna nokfet tawraga. Hiyai nu da yengduna michi ama phat khatchalai. Hiyai nu su noktuna. Taningde masak singsiga si thung ladana. Saitek tin haibra kaino ama laibado. Ado hek maladana. Aingondaga ngawri ni kaino. Lembi hiyai nu gi wadu tabada wawa noksharami. Ngay haki matungdadi lembi na oina odarado puduna thorakli. Abhishek amadi Akash lembi oina thorak paduda bit khangan halli. Abhishek na tapna. Sister, nui namanabi amado kaya horige. Lembi su, o mado makut hadok pa yadraba adugi aina oina thorak labani. Hairam duna chatlagi haidana mamaydu lay thorak labani. Akash na, amukta ngay bikoba. Lembi su mamaydu lay silaktuna Akash te yengduna. Kari, Akash su tapna. Nui namanabi do kay maming kaugi. Lembi na, khanglunuda khangla su kari su kanaroy. Siya hairam lagat chatkri. Abhishek mamito khana lembi de yengladuna. Mamal kahaliba kaidurane. Ha, magi sibo. Yamna karim na nanoi. Akash nokna. Mi masak handrabadi khangan bataredana. Anido wawa launa noktuna lay kirami. Lembi su sangakle yai nuna tapna. Lembiya, moina nang kamlak dito kari hari ino. Lembi su tapna. As nangi mingkay kauge hanglak panida. Yai nu su, nang kay hayramge. Nang moida ay giming taktuk abro. Hay na hangsarai. Lembi su nok fetaw na. Kag nunu kari su kanaroy hayrambani. Yai nu nok latuna. Adunita na. Ngasidi nang nasaning ba ama ay nasoy na laybi doyne. Siya hayduna lembi ba koncharam. Adun na matamado hawkiduna. Numidang wayramgi pong Maria to ay muktarakli. Tabak matam loiraduna lembi amadi hiyai nu su haraw cafe dagi thoglakuna fast food amada sanglaga kari no mayama macharam. Shumna lairingai khara laptakna Abhishek amadi Akash na lembi amadi hiyai nu vu laptakna yengduna lairi. Hiyai nu di Abhishek amadi Akash na makhoi bu senari badu urubadagi magi marup lembi da awaba tagadra khanduna matha shari. Kariguma lembi yauram drabadi magi magul khangalamba yabani. Wakhal sida mangduna layringai lembi na. Rina, lau halasi pungsu mga makhay tare. Hiyai nugi masado nomduna hayrakban. Hiyai nok sinaduna. Hoy halasi lao. Asyo na haynaduna makhoy ani mafamdudagi thorakli. Dukala madas sangduna pot khara layrabagi tungda hiyai nu amadi lembi na asum wari kaya saduna lakpana misik pa mafamama yaurakli. Mafamadu yaurakpaga hanadagi Akash amadi Abhishek na kuni kharaga lembi amadi hiyai nu bu garida hapnaba tawrai. Lembi su noi dumaina tawno hayduna lauksari. Hiyai nu su kiba saduna kana laike ay khoi bo mukta kanbiyo. Serak sida yang basu tabak amat chatlobagi halakpani. Asum na lambi aduda nipiya niga makoy ni pa kharaga mukna duna lairambatuda magi gari do khamduna gari degi kum tharaktuna. Hoy, kaino taydo? Si haiduna chensilakaga makoy ni pa kharaduga funarai. Yang bana makoy ni pa ani homdo tapta na putharami.
Ingangna yang bagi mata wado lembi amadi hiyainu su yengduna lairi. Lembi amadi hiyainu bu fana batawramba makoi kharado yang bana makoi bu purak padigi loina maksien kirami. Yang basu lembi amadi hiyainu du yengai. Aduga tapna. Karisu khanbiganuda ai yum phawba thin. Yarani ai khoidum chachakragi si haiduna lembi bu singduna chatnaba tawrakpada. Yang bana matam se yamna thenglabani. Nakoi ani da sepa haiba se sep oide. Ai thinjaram lagi. Ai bu singnabi ribra. Lembi su rina mina hairabani na phajararoi. Yainu suarado sangno kontoktuna yang bada yengduna hoi hairaklam. Adumna yang bana lembi amadi hiyainu bu mayum tamna thinbirakle. Garido thauna yang ba mirror da tariba hiyainu bi ningthi jaraba mai thonga bu mamit kuptuna yengjari. Hiyainu di hainadraduna mamaidu laiduna laisai. Masil da su tapna sonjai. Ngau bu ngawra kaino khangdine. Lembi su yang bagi matawodo sum yang lambadagi nokfe tauduna. Aikhoi gi mateng pangbi bagi damak thagachari. Yang basu wakhal laktuna tapna nokfe tauduna. Sidi aikhoi gi thongni. Ado mingdi kari kauge. Ai inspector yang ba asum na masabu intro tausai. Lembi su kari su khandana. Aigina lembi aduga magina rina. Yang bana. Rina haiba. Tapna sonjai. Asum nang ihak chatlabagi tungda lembi gi mayum yawraduna lembi amadi hiyainu kum tharakli. Lembi na kaino rina nang su thilalamodana. Hiyainu na lembi da kuning na gat illaduna. Ai ngasidi noida laidoine. Si hairamduna mana hana changkri. Lembi su hiyainu da yengduna. Aima kaino masini pisibo. Sumna masillo sonjai. Aduga amuk yang bada yenglakpadadi. Yang ba sangkriba hiyainu da yengduna lairambada uri. Lembi nok fet tauduna anirak ahumlak khawdim lai. Yang ba su wakhal khanglak tuna nok sinaduna lembi da yenglaga. Yaradro. Lembi su. Si yoradi yarani. Aikhoi amuk leija haurage ko. Aikhoi gi teng pangbi bagi damak sarbu thagachari. Nongma matang saba amada amuk unakise. Hoi aisu amuk satkragi. Si haidana yang basu hankri. Lembi su nukmi yang bana hankibadu yengduna lairingai matung adomdagi hiyainuna. Asyare lao kaidorage. Lembi su chansilaktuna. Haujiki nipado nangonda ngawkrama libo rina. Hiyainu su selahai ngawra khangdene mingonda adum yenglaga laine. Inspector ni kaina masaktuga. Lembi su hiyainu da yengduna. Nangonda adum yengliba nipadugi thamoido kainom phawrabani ko. Hiyainu su ikaina. Yare nangna loi khange. Si hairamduna hiyainu na hana mang thaduna gam launa chatkri. Adu hiyainu su yangbu bu hek urubada karino khangdaba ithilamadi mathamoido phawrakpagumna tuminna nokfe tawsari. Lembi su nokna hiyainu bu tanaki. Somda su yangba mayum hek halakpadagi momon ta tawduna laikri. Mangol jaw yangba amadi thadoi makhoi punna chak saminarami. Adubu yangbadi sak saribagado sangdana nokfe tawduna dumak laikri. Yangbagi matawdu yengladuna thadoi amadi mangol jaw nokfe tawnaduna yengnarami. Aduga tapna thadoina. Da kaidorage ngasai halakpadagi pangnokta noklidubo heloi ko ungnarakpro. Yang basu thadoi di yengai aduga aibu kaidokragene. Sidi hauna sa si haiduna amuk nokthorai. Thadoi mabungna khangnok nonglakpaduda khangpre khanglami. Amito suktoktuna mabungda yengduna nokmi tawduna lai. Yang basu masalda yengduna noksili. Mangol jaw machani gi matawdu yenglaga mathamoi pen noksari. Somdana lembi amadi hiyainu makhoi ani punna ngasi ahing sima laiminarami. Lembi su ngasidi hiyainu da yengdana nokmi tawduna adumak lai. Hiyainu su sauna. Kaino lembia noktana da lai dubo kaidorage nangbo. Lembi su kaisu tawdida. Adorina ngasagi inspector dudi masak phajai ko. Nang wakhal phajana khaluko. Hiyainu su yam taningdre ko. Yari ko nang
Angaw ni pa ama thingnarubadagi nangsu angaw lai changlabra karino khangdeda si haidana hiainu mamaido laithokna tumkhirami lembi su nokna aidi haibiri basini korina nang wakhal phajina khanjau numit khudingi lakpa nipa ani dudagi ngasigi police officer duna hena phai khaliko hiainu su yangbu pamdaba nungsidabadi natti khajik nungsibagum masa sida phaukrabani adubu mahangna pama nungsiba tarabasu yangmana police oirambana police haibam makhai se hiainu na saukhiban maramaduna hiainu su yangbu matung tabada khangnaba pamamdi hiainu su khangdaba nati akasamadi abhishek karanta aduna adum laigadabagi saru yangbuga nungsinaduna magi protection gidamak khallu hairaklibani lembigi wasi adubu hiainu su masada akiba haiba yaudabi nipi ama oibana masa maromdom lepchaduna makhuyo mayoknagani haidana khanduna laikre hiainu su mamit adu uisanduna tumthanaba tawkhiram somdadi yangbadi hiainu gi ningthi jara maithong aduda mamituda uduna te laikre nokfe tawduna rina haiba adu ningthi jaba nipi amata aigi punsida thengnarakri ngasi phauba aigi thamoina khoidaba nipi amata phangakri base nangbu thengnarakini haidana ngairambo ibatai asumna machilda sonduna momon minok noktuna ahingado tumthaba yadana lairami taing laba nomodol thajabu asum yenglambadigi yangbugi mamitto koida narabi tangau rabi hiyainugi maithongadu oina urakli yangba makokta makhuna pop thaduna asi yadreda aisi lamlanbi aduna aibu otpase olidako nungsiruba aina lanbani rina haiba magi mamingdo sumna masilda sonduna nokfe tawduna laisari mathangi numitani hiainu amadi lembi makhoi ani punna thabakidamak kefeduda lakli yangbasu masagi duty yadabana station tamna sattuna masagi mathaudu tawrami somdadi akasamadi abhishek makhoina rinabu phanaba thakibado phaba ngamlaktri haiduna sauduna lairami miyo yamana mayamba nipi anido aikhoi mari manga sangduna singaklabani nupi awangbududi aikhoiga muknaduna lei mapangal onthoknabu kankhri mayamba maga aikhoiga muknaduna leiringaine nipa ama laklaga aikhoigi tunglomdagi purakpani akash yamna sauna daningdi pimasa anido khak nakhoi mari manga changdana phaba ngamdraba chalo asumna khanglaw lawraklami makhoi nipa khara dasu mamaidu lukthaduna kadudagi thokri akasti sauningbana masadu phathaba ngamdana wala namata ngangdana sauna makhut khutomdo sen ta sinuna lairi masilda su sonjari adu lakshaba mabudi lemna tharoidana nomata oirabasu aigi oidana tokloi aduga magi mamanabi adusu aina maru phangna manghangani sumna sauna lairingai abhishek itao horendi ai khoyani oina sattana angamba upai sijinaduna makhoibu phanaba tawsiro akashu no fet tawduna kanadi horendi sohenba yadi aduna makhoyani bo seksina senagadabani si hainaduna anido khangna noktuna lai somdana yangbasu station da lairingai magi phone adu incoming call amalaklami yangba call tawraklibado kananu yenglubadadi thadoi oiduna lairami call receive phat tawduna hello phawba haiba nangdringai khara saurapna dada nang halakhiroidro ai ngasi delhi chani khangna nangi thabaktuna hena lurabra ha delhi ga ngasi pungtok tokani ko yangbasu kauthok lurabani ngasi masalna mayum thadoktuna delhi da thadaruki oiba training ama setkani haibado yangba mamaido makhut ani sangna pumna nan thaduna as aidiko ikaubu kauri ichal sawya deko dada thuna halaklage ko si haidana call do thamkre ngai haki matung yangbasu mayum yawrakladuna mangol zawamadi thadoibu puduna airport tamna chatkre asumna mabungna masal nupi puduna airport tamna lakki lambi dudani lembi amadi hiainu harauna noktuna pot khara puduna kefi amagi manungda sangkhibado madu urubadagi yangba gari do khangkham khami thadoisu kaidoragi dada sidamu khamni sibo kai leirke haibano
Hiyainu bu urubadagi yangba machan bu airport tamna thilakpani kauthokiduna hiyainu gi manakta sangsinduna wari sanagi khallubani. Thadoi wadu tarubadagi yangba su wakhal khanglak laktuna nokfe tawsinaduna ikairap tawna kashu tawdeda phare lao selasi haiduna garidu amuk hanna airport tamna thauduna chatkri. Adubu thadoidi thengkiba tari haidana masildu suktoktuna mabungda yengduna lay. Shauna mabungda yengduna layri ngai hiyainu bu thadoinu ukidri. Shomdana akasamadi abishekna khara laptakna hiyainu abadi lembi bu yengduna laybani senaduna. Yangbo shuwa shumasum laktuna airportu yawraktuna makhoi punna sangai. Adubu ngasayagi sauribani haiduna layramba thadoido airport yawrakpadudadi mabungda nungsini yengjarai. Yangbasu mamai laisilaktuna thadoi nangi awat apa wadu haiba loidringai machalgi maithongdu ubada ingangangna kaidorage haidun hangai. Thadoi karisu tawdi haibagum mangaktu fat hai. Adubu milu ani dudadi thingba ngamdana mapi sintharai. Adum khangle machal se mapukning nungsiri haiba. Yangba nokfe tawduna machal bu mathada konchinduna marai bakta nungsina chupiduna tapna. Yangbana kakkanu se matam khara khak lapnagadaba sibo. Nangina thawgidamak nangsu satkadawribani. Aikhoina taibang sida he khongdarakpadagi aikhoigi laibakta isagi ithau haiba se adumak iduna yawraklabani. Nangna wakhal hantarabadi nangi pandamdudi phangbangam laroi. Aduna wakhal hantaba yaroi ko. Ashumna machalgi mapukning thawat pirami. Thadoi shumapi yadu fat dai thoktuna mapabung amadi mabungbu khurum jaram laga aroi bidai piramduna makhut hairei. Mangol jawamadi yangbasu nokfe tawduna makhut haiduna thadoi bidai pikhirami. Ashumna machalbu thiluraga mayum tamna yangba amadi mangol jawshu halakle. Mayum adu hek yawrakpaga yangba maphidu loishanduna thabak ama chatluge hairamduna hiyainu amadi lembibu ukhiba kefedu tamna lai. Shangshinduna matomda phamduna mamaidu layduni yenglakpadadi hiyainu magi mamangda leptuna lairami. Yangba nokfe tawduna wakhal tawduna hiyainu yengjaduna lai. Hiyainu shutapna kari order tawbigadabano. Yangba wakhal khanglak laktuna kainoni coffee amata lawjagi. Hiyainu nokfe tawduna ngehak ngaibiramo si haiduna changkri. Hek changlakpaga hiyainu yamna sauna changsilaktuna thabak tawduna lairiba lembigi lukhamduda kupaktuna khangse sesali. Lembi su lukham adu nanduna hiyainu da yenglaga kainu rina ngaurabro nang. Hiyainu na nang ngarang thengnakiba police nupaduda aikhoigi ke pese taklambro. Ingangangna lembisu kainu haise mala hawbro. Si haiduna masu yenglakpadadi uri nokfe tawduna yangbana makhoibu yengduna lairibatu. Lembi nokfe tawramlaga hiyainu bu manakta fatching sinduna tapna. Yes, matang sapsari nangna hainadabani pani sigi mamangda lenaba yare. Salo magi order do piruro. Aduga wari ngehak sanaraganya phamlaga layruchu salo. Hiyainu su astaliso ai nipasi hainadi haiba natro. Lembi marai bakta makhutna pop launa thajenduna as rina nangbu kamaina ngangnarasige tanjase manganba chumdi salome. Hiyainu su as lembia sinipasi hainadi haibani mingonda munna yengbani. Si hairamlaga coffee ama puduna thoraklay hairaga yangbada pirai. Yangba sunok fe tawduna kefe sida thabak yawbro. Hiyainu yangbaga wari sanabadi pamdabani. Adubu lembina hairakpagi matung inna nokfe tawduna siarama singsinduna yangbagi manakta phamtharaktuna. Ngarangi imanabiduga ibani punna kefe sida thabak yawbani. Ado sardi kadai sapirubano sumna hangjali. Yangba ngayakti kari khomdoinu khangdi tasengna mahak ilake yauna lakpani. Adu sulot chinduna isal airport tamna thiluraga halakpada sumchangakpani haina haijali. Yangba amadi hiyainuna harau noktunu wari sanabadu ubada akashamadi abishekti sauna yangbabu mamit khana yengduna lai.
ꯂꯦꯝꯕꯤꯗꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯌꯥꯡꯕꯗ ꯑꯃꯨꯛ ꯌꯦꯡ ꯑꯀꯥꯁ ꯑꯃꯗꯤ ꯑꯕꯤꯁꯦꯛꯅ ꯁꯥꯎꯔꯤꯕꯗꯨ ꯃꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯑꯀꯥꯁ ꯑꯃꯗꯤ ꯑꯕꯤꯁꯦꯛꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯁꯥꯔ ꯆꯥꯕ ꯂꯣꯏꯕꯤꯔꯕꯗꯤ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯁꯦ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯇꯦ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯀꯌꯥꯁꯨ ꯆꯪꯂꯛꯄ ꯌꯥꯏ ꯑꯀꯥꯁ ꯁꯥꯎꯅꯤꯡꯂꯤꯉꯩ ꯃꯥꯕꯨ ꯑꯗꯨꯝꯅ ꯂꯦꯝꯕꯤꯅ ꯇꯥꯟꯊꯣꯔꯛꯄꯗꯨꯗ ꯃꯈꯨꯠ ꯈꯨꯠꯇꯨ ꯃꯗꯨ ꯇꯥꯁꯤꯟꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯖꯅꯕ ꯍꯣꯠꯅꯩ ꯅꯣꯛꯇ ꯌꯥꯗꯕꯒꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯀꯣꯐꯤ ꯑꯅꯤꯇꯒ ꯄꯤꯕꯤꯌꯣ ꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯀꯣꯐꯤ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯀꯥꯁ ꯑꯃꯗꯤ ꯑꯕꯤꯁꯦꯛꯇ ꯄꯤꯔꯛꯏ ꯑꯕꯤꯁꯦꯛꯁꯨ ꯇꯟꯖꯥ ꯂꯧꯗꯨꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯗꯤ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯅꯒ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯅꯦ ꯀꯁꯇꯃꯔ ꯈꯔ ꯈꯟꯗꯅ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯤ ꯂꯦꯝꯕꯤꯁꯨ ꯅꯣꯛꯂꯒ ꯇꯞꯅ 마가 강나바니 빠니 미기 마타이 마나 워리 사나바다디 잉비르노고 시 하이람누나 짱크리 렘비나 마코이부 가렘 카타이나 바두다 헤나 아가샤마디 아비색 렘비부 싱나크리 아둠나 워리 카라 사나람라가 양부수 짰크리 히아이노 녹시나두나 레호리 히아이노 렘비기 마나악다 쌍실락투나 마기 폰도 팟랑 실락투나 낭 빠이로도 아이폰가 빠이로로 하이레 lembisu nokmi kaidorage merina nangi phone sina amu kaidorage hiainu saurapna o number lawkhre aina haidro madui nupa do makok sakra kainom tawi haidro lembisu noktana kaino haise kai haire ino hiainu na amu nateni khangnaba leibra leitabra di hangyaba leiti hairubadagi number piona ningai tawraktana khangba lakpa ngamdabadagi number pi khrabani haire lembisu nokladuna adogi oira nangbu nungsijadana tawrini bema police inspector ama phangjaba kaise naraibak pharabani ko panganurina aphaba haisidi lemna thaba yade nupi aikhoi gidi aikhoi bu ngak sinbi gadaba aikhoi gi awaba su khangbi gadaba aikhoi bu yamna nungsibiba mahak to ne ngainari basi yainu su lembi gi wadu taro badagi wakhal namadi khalaklan mami tuda su urekli फिबम थीना सुकलबा मपान लेंगम संगमदना तादुना लैरिंगाई मखोई पुलिस कया चंगदुनो फुबिखिबदो नहौना न तारई हियाइनुगी नाकोंगदा नोंगसाबना इसादी हिंगदबा यादि नंगना नोंगमा नत्रगा नोंगमदी इसानि पागी लमन सिंगौको हाइदना हाइरंखिबदो वखलना मांगदुना लैरिंगाई रिना ताब्रोमे कैदोरगे नंगबो शुमना हियाइनुगी मसादो नोम नोमदुना लेंबिना कौरई हियाइनुसु वखल खांगलाक लाक्तुना तपना कैसु तौदेदा सुम वखल अमा खलमबनी लेंबिसु नोकमी पामदबगा सादना नथमोयुदा पामलिबदो खंजरे बेमा हियाइनुसु नोकलदुना तानिंगदे नंगना दुम हिंजिलकपो ओइना तौरदना सी हाइदना नोकसै अदुबु अभिषेक अमदी आकाशती रीना अमदी लेंबिना हराउना नोकनोक्तुना लैरिबदो ममित खाने यंगमलगा मखोई बिल तफम थोप तौरमली हाइरेगा अदुम साउना थोक्री सोमदना यांगबा वखल नुंगाइना मयुम मदुदा हलकले मागी फमुंगदे हिप्तुना माना लौरकपा हियाइनुगी नंबर अदुगु येंगदुना नोफे तौदुना लैसरी अदुगा आकाश अमदी अभिषेक्ति मखोईगी मखुनेक निपा मखोई खरा अदुगा लोइनदुना लेंबी अमदी हियाइनुगु फानबगिदमक्ता सेम साबा लोइरदुना ngairaga laikri matamna sum haukhibana makhoi thabaki matamdo loirakladuna lembi amadi hiainu cafe du dagi thoklakladuna ngasishu kari no khara chaminaduna lairingai hiainu gi phone do incoming call ama khanglaklakla hiainu yenglubadadi ngasai sep tawkhiba yangbagi number do oiduna lairambadagi call do fat kakthali lembina kanano call do adum paiba yadro हियाइनुसु अस पुलिस नुपादुने अयामना हाइनदेबा सी हाइदुना लेंबीदा येंगलुबददी लेंबीदी नोकमी तौदुना मंगोंदा येंगदुना लैरंबदु उबदा हियाइनु इकाइबना लोइरदुना साउसिनरई नंगना पंगलाक्ते हेक्लकनारदना आई नुपादु करिसु पामजदेन्या सी हाइदुना मसिलदो पैथोक्तुना लैख्री लेंबीसु हियाइनुगी मतावदु येंगदुना वा लाउना नोक्थोरे हियाइनुसु ममाइदु लैथोक्तुना इकाइरदुना तुमिना नोक्सै अदुमना साबदु लोइरदुना
inusu mamaidu laithokduna ikaina tumina noksari ashumna makhoi anisu punna thoraktuna bus stop amada gari ngaiduna lairami ngasari khara laptakna makhoi bu senaduna lairiba Abhishek amadi Akashta nattana makhoi gi khunek nipa khara dasu lumduna lairambadagi thabak asi matang matam sari ngai sida pangthok haurasi hainaduna Akash amadi Abhishek su mamai mamitu khumjali hairaga lembi amadi hiyainu gi manak tamna sangsilaktuna nongmai ma puthorak le hairaga hiyainu amadi lembi de kapki nongmai eduna hek panbaga hiyainu amadi lembi electric current amana singduna mafam adu maktada lembi wakhal tadana lekthakirami hiyainu su makokto ngauri yanglakpadati noktuna Abhishek amadi Akash mamai khumlambadu lokthore mashada adumna electric current yauraba nongmai eduna panbaduda hiyainu su mashado lengba ngamdana laimai da haitharaklam wakhal dusu mangli tawrakli Abhishek amadi Akash su noktuna sangsilaklaga wakhan mangli tawraklaba hiyainu da yenglaga Akashna ngasidi nangi numi surabani ai khoi bo si thoi dabagi mahi kari oibagi haibado ngayaki matungda khanglagadabani wakhal adu mangba haibadudi oidribani hiyainu su masado hagatnaba phana kanadi honajai adubu ngamlamdi Akash nokladuna thawnabu fana farine yainu wasida amuk electric current kapa ngamlaba nongmai eduna amukasu hana kapsilam ashumne electric current pura banongmai eduna anira kablakpadagidi hiyainu wakhaladu mangba hanchilakli mamitto masin marang uriba Akash amadi Abhishek pu shauni yengduna lai nongmai kapkibagi khonjel ama tarakpada nattana Akash amadi Abhishek laimai da longna haithakiram nongmai gi khonjel gi marakta nipa amana rina ashumne launa kaurakpagi khonjel ama khangta tarai hiyainu su uitharak laba mamit ani eduna yenglakpadadi nipa mamanak tamna tafing sensilaklibado masin marang oina uramlaga hiyainu adumak wakhaldo mangkiram adumna wakhal mangkibana manakta sensilakliba nipa adugi masakto hiyainu laksin mangamkhidri yangba sensilaktuna hiyainu bo konkhaladuna rina tabro rina ashumna kauksai adubu hiyainu di adumak wakhal taakidri lembi su taduna lairibado uraduna yangba hatu sensinduna lembi bu su masa nomnona kausai adu wakhal tamalaktrabaduda manakte lairiba lembi bu faina pangkhaladuna magi garina lairiba manak adu tamna thangduna puki hiyainu wakhal lakpagumna masadu kitang lenglai mamitu haifet fanglakpada manakte tariba dead body du uraklai yang basu lembi bu magi gari da hablam laga hiyainu gi manak tamna amuk chensilakpada hiyainu bu amuk thangduna magi gari tamna puduna chalam hiyainu su yang bu yengna ba honara basu mayek sengna uba ngamlamdi sengpha thaba khonjela mana tapna rina si nang kari su toroi si haidana gari manung aduda hiyainu bu hapkatladuna hospital tamna gari do yang ne thokri hiyainu gi masada khonjel tarak libadu mana konga duda to khangshung khiba khangodi masil dasu sar ashumna solam naga wakhal do amuk mangkri ngai haki matung hiyainu mami to tapna pang thorak pada drip yanduna lairami amuk shuma hakna lairiba mafamado ingang na koina yengduna lairingai nakangi bed amada lembina wakhal tadna lairiba do urami hiyainu suthuna yangna chenchinduna lembi gi masado nomdana ipa pakhatna lembi tabro nang kai dorage se lembi namai pango nang wado haiba loidrinai matung adomdagi rina hiyainu sumamai do lai thoraktuna yenglakpadadi yangba leptuna lairami aina lairiba sikadaidano aduga lembina wakhal tadriba sina karigi aduga kana no ai khoi ba fana ba khonarak pa miyoi ani do nang khangobra yang ba shutapna ai gi marup amagi clinic tani nang na lairi basi adu burina noi bu fana ba tattana honari basi karigino ngarang su ai laklam dragadi na khoi kari wairang bani ngarang da sunati
ngasisu aina call tawbada nang pairaktriba karino ngarangi thodokthuna nakhoi matom ta hanbada chef oiroi khanduna aina laklamdrabadi nakhoi fatraba mising sigi makhutta ta doini rina wangangdi domina asaw sakpamamada aikhoi bu fana bu khonaram liba miyoi ani do kana kana no nang masak khangnakra yang basu adugi wahangdo nati aina taba pamlibasi karigina khoini ba makhoina kidnap tawna ba khonari ba no haibado ai khangba pam yaino su ai khangdi ai khoina kanada sulan khiba amadi taw khiba leiti adubu aina yamna singna ba makhoi ani dilai makhoina tawrak pa oiramgadra haina dei ai khali yang ba changse laktuna makhoi ni do kanano yaino su tapna ai khoi ke pheda toina sang wadu loidringai thongsil la domtagi nipi yamana yangba ai sangla pa ka sukai de ko noi gi wari do sum nokmi ni hangak libo yai nu amadi yangba thongsil la dom de yenglak padadi doctor no pi yama leptuna nokmi tawuna lairam ni bada ur yai nu ngakna nipi du de yenglam laga yangba da amuk yenglai yangba sunok fe tawduna adom sangbiro doctor Doktor no piya do susang silak tu na hiya inuda. Rina, karisu nung aita ba laite ko. Problem lay rabasu adum hayro. Hiya inu sutap na. Nung aita ba di kaisu laitre. Ado doktor, ay gi marup se wado makata ba ngamdana doktor do da yeng do na lay. Doktor do su lembi bu hanglak pa ni khangla do na nok fe taw do na hiya inu da yeng do na. Masu karisu taw ro ye. Masase khara sonkini electric current phukibagi wakhal mangbani ado nangdina sabu yamna kalinya yangbana tambada nangondadi anira kapi haina anira kaplabasu nangdi karisu hena sokpa haibadu oide yaina nokfe tauksina duna doctor du da yengduna lei magi maramda khangkhrabra haiyana su singnaba amadi phawraklami doctor no piya du su nokfe tauduna yainu da yenglaga makha tarai Anyway, aigi ming Selina si haiduna makuting thoraklami. Yainu sunok sinaduna. Aigi nerina. Aikhoi gi iteng pangbibagi damag doctor bu thagachari. Si haiduna makhoi ni makut chokne. Selina na namuk nokladuna. Sidi aikhoi gi ithongni tawdaba yadabani. Yang bada amuk onsilai. Nupi amase wakhal lakbana hanba yar wado haiba loidringai. Kaino yangba narai bakta sokli badubo aina bendesu lauthokino haiba natro yamna ngausinanu ko haiduna yangba bu makut paiduna singli hairaga Selina na ngangdana kadudagi puthokirami yaino Selina de yengduna masildo sukdoktuna karama marupno khangdine nupa nahagi makut ka tap ek pairaduna singdana chatli haibanida nupa sisu yamna pamje si haiduna masildo tumthoktuna Shauri takpagumna laikhirami. Selina na yangbagi makut singduna thokibadu ubadadi. Yainu suma thamoida phawriba nungai tabaduna asauba khamanba pokpa haibadu oikri. Asumna nungai tana lairingai ngai haki matung. Yangba marai bakta soklibado benjet siatli hairaga changai. Yainu su sauningbaga nungai tabaga punsin khiduna masillo pomthoktuna yangbada yenglamnaga mamaidu laithokna laiki. Yang badi khandabani sangsilaktuna tapna Rina haksang di karisu tawdaba natro ado matamsi khara thengzilakli yumlomda pawama wado haiba loidri yainu khara saurapna ai kaisu tawdre yarani pawpidrabasu somsu doctor ga phajana pothabiruro lembina wakhal lakpaga aikhoi dum hanjakhragi yang ba ingangakna kaigi saurinu Selina di agi marupni. Yainu su, oh marup, laisabi yamaga pakhang amaga marup neba, ha. Nakuna saga, pai dani yamna singedana. Sumida, asyet pa punsi thadok na bayada ba marupni, natra. Asumna yangba bu yengduna hairiban. Yangba, hiyainu gi mataodu yenglaga nukning basu phawrabani. Mabu kambali bani haiduna tawriba hiyainu gi matawoduna su ene hiyainu bu yangmana nungsiba haibado oikri yangba nokmi kaidorage barina
Selina ga ibani gi maraktane kari so henba Maria mataga laite ko yai no su mana thokpa mada on khalaktu na komai yare ai nangi wadu taningdre adubudi Maria madi sembada kaisu kaide nang su matik saba posama paire masu doctor ni ai khoi gumi Miriam li natre haijariba ai khoi di matik yamna sajadi haiba isana khangjai si haidana wakhal nungaitana yai no gi koirau na rebe mitsna ani do pirang ihauraktu na tarang lapa mangalama ningthi jarabi hiyai no gi mai thong du dagi phudorak lami yang basu tapna rina adomaina tongno ba se nang amuktang sawathinu se aina nungsibadi nangni nangbu ahan bu uruba wado haibal wehande yai no na yare ai tomta ingna signal ai jahoragi thokpi kro mina uraga lana laukhini sumna yamna warauna hairi yang basuwa makha taba ngamdi mana lairak pachana bado tap hiyai no gi nakal oirapna lairiba tebal macha adu da thamlaga phajana ko thawro ko ai mapalda handak sumara khangda thalai yarani kari sunatabi aigi damak mamal yamlaba matamdo mangan bigano adumak nungai na pothabiraga laibiyo ai kanada su yetpa pamjade sumna yamna isau langbagi mawongda hairakliban yang basu amuktang hiyai no de yenglamlaga wadu makha taramdana thokre hairaga thongjinda thariba siardu da famduna laikre hiyai no su khamduna thamlibam mapi yado yang mana kadu dagi hek thokibaga maning tamlai mapukningda su khanjai aina karigi mabu asuk nungsiribano madi aigi yeknabani khangna kari mabu nungsiganu ngamdriba matik saraba mana aigidi lamba chanati magi ai fagadaba lambida khong thangkhibada karigi aina su kalablibano waribano aigi asingba saktam si khanglabadi masoiba soidan hainadaba tukatchaba phaukhini masi khangna aina mabu nungsirubana wachabani isana wanaba sinjabani wajarabasu nungsiruba nangna lanbani hiyaino nangdi kapchau asumna khanduna mathanata mapi adu su leptana sintharaklam yang basu somda thongjildu da phamduna wakhal nungaitana laijari wakhal dasu asumna su amu khanjai ngasi ngaramta thengnaba mabu aina karigino asuk nungsiruibasina mabu nungsirubana magi ningba kainaba mana saunaba mana kapnabagi masak haibado aina oyabra rina nangnabu pamlabadi aina ngondagi lapthokiki amuk hanna ainangi nafamda suyetlaroi adubu nongma natraga nongmadi aigi thamoida phawriba nangi nungsiba sibadi nangna khanglakpa oyuko waraba suwana nangna aigi thamoi masak khanglak matamdo aingaigi si khanduna lairam yai no su kapna nongodolatia thakta thukliba inglabi thajama hakpu yengladuna nga sayang baga makhoyani wari kaya harau shana khibado ningsingjadun kapchari yang basu thongna audo uriba thajama bu yenglubadadi yai no gi ningthi jarabi mai thongna harau no noksariba momon minok amadi mabu khamanduna sauduna lehauba yai no gi mong matawado oina yang bagi mamitta uraklam adumna hingadu hawkhiduna mathangi ayuktadi lembi su wakhal lakladuna yang baga loinaduna yainu amadi lembi su hannana batawrakle yainu di ngarang ahingdagi wala namata ngangkidri yang ba amadi Selina da kalakni yengduna mai thongda nokta yadabagi minok amadumak noktuna dagisari Selina di yainu namabu sauribani haibadu khangjadraduna nokfetawna rina lembi su karisu tawdre nakhoi karisu nungaitrabadi laitraba natro yumda phajana halagane ngasi nongnini sidi pot hadana layuko yainu su mathamoida Selina gi mafamda nungai jadrabasu noksinaduna fagani doctor aikhoi gi dama doctor su yamna wabiri kaina laman singdoino su khangjadre Selina na nokladuna kaigi lamanurina sidi aikhoi na ngamjabada mating khara tawbane adumaina khanarosiko amuk yang bada yengladuna yang ba
nang moi bu phajana mayum yo fok thembiramo ko ai khoi baba na noi baba do unaning haibani nang na thobudi silangani haibabu horendo ngai hak baba puraga ai khoi de lakpa yarabadi ngai hak lao haina haijarami yaino selina de yengduna makhut kutumado sena ta sinduna mathamoya shaudo phajina bhanaji garigino khangdi selina ne yangbuda he konsin khibasi yaino gi khoidigi asaubi haibado oyami yaino na muksu migi nungsinaba amadi harauna loinabada aina kari oidani yelugani kalak lubagi mathausu tadeda asumna wakhal khantoktuna yaino do nokningdrashu adum noksai da sengne yaino na yangbu mathamo sokna warokri yangbu shutapna hoi mawong yenglaga lakpa yarabadi laki adudi ai khoi muk sadage ko hairamduna makhoi puna thorakli yangbana yaino amadi lembibu mayum yona thilaklam lakpi lambi da anido wala namata ngangnadi thamin tomin adumak lainari lembi di anido gi matawodu yengduna ingang angna laisari adumna ashum mashum lakpana lembi gi mayum yawrakladuna ngarangi mafamududa gari do khamlam yang basu yaino da amuktang yenglaktuna rina lembi yum su yawrabanina ayamuk halage ko yaino su yang manangang libadu gari su khomde mama yu lai thoktuna lembi damu lembiya ayam wari lao ai ingna pothaba pami si hairamduna yang bada phalap yenglam laga shaurap gam gam launa mang thaduna chatkiram yang ba mathomoi nungai tana yaino na satkibadu yengduna laisahu lembi sungakna kaino ne rina asumni yaino bu kokse adu yaino di lembi na kauriba ka to komlamdana chatkiram lembi su yang bu nungai ramla roi khalladuna nokfe tawduna hoi ai khoi su le haurage ngarang ai khoi gi tamak yamna wabi kramale ko phajana yum yauraga pau phawro ko rinada amasya amuk ngauba horamlani kari su khalunu ko madi mi loina ba haijetabani yaino lembi na ngang libadu taraduna chalambadagi chap leptuna lembi da mamit to phaini yenglagalai yang wasu nokfe tawduna ai kari su khandeda hoi ayum yobagana pau hairaki ayamuk salki ko hairamduna aroibu oina yaino da nokfe tawna yenglamnaga yang basu gari do thawduna chatkri lembi su nokfe tawduna yang mana hankribadu yengduna lairingai lukham madom da khupak na khangtha tharai lembi su lukham madu paiduna ayo kaino koksi khara ngawi hairaga nakok chapro suno onthorakpada yaino sauna mangondi yengduna lairami kai mit yengrina yaino na nang namana bisya yolaga kyam penjagi haiba aibu ngaurabadi kaino ngarang maga doctor nu piduga makhut masa tap tap paina dana singna dana thokhribado nangdi uhodana aywa makhayam taningde lembi sunok laga oh adogi oire nang nga saidigi walan ga amata ngangdana nasil na yaga pumthoktana lairido lembi gi waduda yainu su haikai haidok luraga ikaira duna sausin narai yare police haibase aisung thatajadi nupadi chamagi mapuni aduna aisu saufumsu thokte si hairamduna amuk hanna gam gam launa lembi gi mang thaduna chakhira lembi su noktana yaino da yengduna laisawi yaino sauningbagi ikaibaga nungaitabaga punsin khiduna sauna dumak chali adu lembi di noktana yaino butana khirami somdana yangba mayum da halaktuna masado sengne iru mai thajaba loyaduna magi balcony aduda thoraktuna nyak famduna ahangba sangbanaraba atiyadu yengduna leisai ahangba atiyadu da sumi yengduna lairambadagi hiainu na mangonda saukhiba amadi mathamoi pendana ngarang mangonda chaikibado yanggi nakongda amuk nahona na tarakli yang matomta amuk nokfe tawduna laisari lembi amadi hiainu su ngasidi thabak lakpa ngamlaroi haidana makhoi cafe ge manager da call tawduna haidokre makhoi ani punna hiptuna phone metuna lairingai lembi angakpa amaga loinana rina yengoni si haidana magi phone pisalai hiainu su asikai dorage
amuk haidana phone do lauduna yenglubadadi uri Abhishek amadi Akash ki asiba haksang taaduna layramli photo ga konana Facebook ta thagalaga layramli bado hiyainu mana singaduna layringai adumna aniduna siduna layrambadu ubada masada angakpana pungyom yongkri iba caption duda amuk yengi caption duda na sumna ngasi ayu angan bada sakhangdaba miyoi kharana lamdam sigi aphauba businessman lairen jaugi macha Akash amadi magi mamanaba amaga loinan halamli makhoi ni ga asiba haksangsi ngasi ayu angan bada bus stop amagi manak tatta duna lairambadagi thengnarakpan makhoi bu kanana karigi damak halibano haiba langla langjin puthoknaba city police ta sinakri yamna ngakningai oiriba amana siramliba miyoi ani gi manungda amadi sagumlaba amana siktuna I thakibagi mami supang yainu su wakhal mangle yanglakpada taduna lairamliba dead body yamada mana siktuna I thakibagi saktamama mamitta khangu urai amuksu mana hana singnaduna lairambaga Abhishek amadi Akashna asumna siduna lairamba sidagi ngarang makhoi bu kidnap torokpa miyoi ani ado makhoi ani oiramlagani haiba khangkre yainu kari khallabano khangdi comment kaya piribaduna sangduna amuk yengai oiba yaba yadaba kaya puthoktuna watanari adumna sum yanglakpada comment amakhak thengyarami criminal si achambanate afaubi amani asumna iramlibada uri hiyainu comment pirakiba miyoi dugi account du sangduna profile du yengami mani thadoini noma mahakna kanbi khiba nupi masa duni haiba khangladuna magi masak nupi masa sina khangorabra haiba hiyainu pakhatpa phaurakle chinthadi account du kuptha na sum yengakpadadi photo ma thengnaram hiyainu photo du urubadagi mamito laukthokna yenglaga laikre angakpa amagi mathakta angakpa ama haiba du oikhibana makhutna pairiba phone adu fauwa thajaba ngamlaktre phone adudana thadoina yangbagi makhwangda koli yangba nokna thadoigi makokta makhutna pairi nakaldana mangol jauna machane gi mataudu yengduna noktuna laiba photo amani caption da su iri my 23rd birthday celebration family photo memory ai khoidada amadi babungol loinana adum nungaiki caption du urubada hiyainu wakhal takiri mamita yangbana mangonda naksinanaba hotnakiba kayada urai yangbagi maithongduda nattana hiyainugi mamita karisu ukidri walan sungang thorakpa ngamda miluanidana horakliba mapiyaduna tarang langduna photo du de yauriba yangbada yengduna leisari makhut adu sunik pawrakli magi asengba saktamdu khangdoknaba yangbana hotnaraklibra haibadu fawu khalaklan machinda tapna sonjari aibu nungsiba saraga madi aibu aigi aronba saktam sibu khangdoknaba thidoknaba hotnariba miyoyama oiramlaba yainu miluani du su khamba ngamda mapido sintharakli lembi su oirakliba yainu gi mataududa ingangakna rina nang kidorage se kai kaplibano kapanu si haidana mapido taithore yainu kapna aina mabulona nungsi sarubaki mahiro mana aingonda wado losin mangamdana hik launa mathamoi sok kapthorakli wakhalda sukhanjai aina aigi yeknaba kamladuna nungsidanaba kayarak hotnarabasu magi mawong mataw amadi mana aibu senabiba aigidamak wajaba matawduda aina nungsiroi haiduna ngamdana nungsirubani adubu madi aigi asengba saktamse puthoknanaba hotnariba miyoyama oiramlaba si khalladuna hiyainu milu anida mapira chial maithongdana nokningdaba minok amasu nokna laisari lembi su tawhum khangdraduna hiyainugi makokta tapna nanbiduna rina se nang kaidorageba aingonda sengna hayo kari tawrageba nangbo ainaga mi themba haitabaga asumna tawhum khangdana masilda su sonduna lairi sumna lairi ngai hiyainu phamlambadagi tapna hogatkiduna washroom madom da changduna
Masyado iruja thokri. Ngayhaki matung loiraduna thorakli hairaga mapi marolo chacha loishali. Mapi du loishanna yang bagi number du call tokshali. Ahan bihek tawbaga di pairakti. Hiyay nusu anirak ahumlak hanjen tokshali. Yang basu balcony aduda famna tumtharuro mali. Lakliba ringtol makola duda mitkap thoraktuna. Hello. Asumni hek haibaga nipi yamana. Ay nangu unaba pami. Ibani ngasidi aroy ba wari ama sanadaba yadi. Aduna nang ay bulaw bulao. Hayri. Yang ba call tawrakliba mido kanano fawi yengana call receive tawrubani. Hayrakliba wata aduda ingak na yang basu manadagi phone do thang toktuna. Call tawrakliba mido yenglubadadi nokse tawduna tapna. Rina. Ay laki. Ay di tumtharuro mali. Haksang si fresh amatang oirakigi. Ngihak ngay ramba yani ko. Ay na hangsay. Hiyay no sutap na. Ay ngay ram lagi. Yari kay tuna lak na ba di taw ko. Siya ay ram laga. Goldo fat kaptakri. Yang basuwa mahay kitaw siya ba ni adubo nang kitri. Goldo tamma na hankri. Yang ba wakal nungay ta na phone screen na do di yeng do na ngayhak adu da layram laga. Tuna magi kagi washroom do siyang kituna masyado iruja thokri. Shom na na machagi may nasak na layren jawdi ang awakay ba do oiri. Shawning ba na machagi kune makoy ni pa kara do kaw do na hangbada adom na nipi ani fana ba hot na rubada nupa malak do na no may nakap do na akasya madi abisek hatki ba ni hay do na marik sumpa pao do tamlami. Layren jaw shauna nipado kanano ha nipado kanano nui masyakang bra nipa mana kichi kirum tawduna tapna layrel jaw de yengduna sar nupado di masyakang awdri adubu mayamana phana ba hotnaram liba nipi ani di masyakangi hain hanglakman Layren jaw su mamit ikana ngangsang na asaw ba magaloy na nipa karado de yengduna Nipi do bukudak sida paduna ichaga punna jaiga tawbadaban mapai layring aida ichana paungi ba poshak adudi maning tungan na tokloi si haiduna layren jaw masamok suyauna rina amadi lembigim mayum tamna chatkiram shomna su yangba irusaba loiraduna mafimarol do hongdoktuna hiainu gi manak tamna lawwa chatri yainu su lembida yengladuna tapna Ay maga nga sidi, aroy ba wari masanarogi, pachana layram ko. Lembi ingangak na. Kana gano hay siya. Hiyay no sutap na. Kana oiro ni, hero sajaning ba pagdaba pulis tunita na, hayrak lami. Lembi su ingangak na, hiyay no de yeng dun layram badagi, kamauda na, kaunok turay, aduga. Oh, walan kang hangda kay nga sadigi manglaga layroy badudi, Ay wakal tare, si haida na noksay. Hiyay no su saurap na yeng duna. Yare, nang sune, ikat kasi na layrano. Ay tu na halakani. Wahi kaya si hayram duna, magi vek duda dayama hapsin na lembi da amo. Pasina pot haraga layram ko, ayam tu na halaktoy ni. Si hayram duna, kado dagi tokri. Lembi su nok tu na. Ngasi aying halatra badi, ay di nabani siyele na laudro bani ko. Asum na lauto na nuklaga haisawi. Yay no su thorak tu na yang ba na nga say tamlamba mafamadu da ngay do na layri. Som da na gari manong nga do da makut tindu na nipa mana. Sar, asiki nipi susuyawi. Ay kway na fana bakot na bada nipi amadu di udi. Ay da na layrel zaw da pogdam lai. Layren jaw su asaw miti nga mada mamay do lay di na hanggat handa chatli ba gari kaya do da. Yang bagi gari lakpra haiduna yeng libi hiyay nudu da yeng duna tapna. Ay gisagi apambadi mapa ay na tungan duna tokloy. Si haiduna itatatana chatliba miyam maduda kiruk yeng duna. Hiyay nubu fana ba siyam saduna laikri. Mi karatak laba mata madu aydani. Gari do tausi laktuna makway mamay mamit kumba nipa mga tarukum taraktuna hiyay nubu machil menduna param. Hiyay no su nan thok na ba khot na rakpada khangau dana
ngaksamde injection amakak ufat launa khangkap kapsilai hiyainu masado padrak tarakli mamitusu masin marang uba hawraktuna wakhal mangba hawraklaba matamaduda nipagi khonjelamana oi kaino tawrido Rina shumna lawrai mitko phadi makhoi manga taruk sangduna hiyainu bugari mathakta phat thangati yangbasu thuna yangna chensilakpani adu bugari do thaukibana hankri yangba hathu athumagi gari manakta amuk anna chensilaktuna thaukhriba gari do tanarai gari do thauna magi phone do puthoktuna gari machu amadi gari number na singba amata sithadana city sida lairiba police kayada pau pikri pau do hek phangkhibaga city do sinba thungna gari do thiba hawkri lairen jawshu araiba mi amanati aduna makhoibu city thungna thikri haiba pau phangladuna hiyainu hapliba gari do city dagi yamna haitharaba mafam amada thoraklam yangbasu leptana hiyainu bu hakiba gari do tanarakli matamna sum haukibana numidang wedamgi matam haiba do oirakli city dagi yamna lapna haithaduna laiba farm house samada thausilaktuna gari do khamnami wakhal tadana lairibi hiyainu bu farm house manungda pusilaktuna makhong mukhutu chetna punduna thamnami yangbasu asum tanarakpana farm house adu yawrakli matam mado thengsilakpana mamsilaklaba matam haibadu oirami farm house adu da matik saba khulai pairaba mioi khara nangak senduna lairami adubu lairel jaudi makhoi khara punsinduna hidak thaktuna machabu kauduna kaplaga laisari yangba mamsilakpagi khudong sabadu lauduna hiyainu bu faduna thamliba farm house tugi maning lomdagi changaktuna akoibagi phibamdo koini yangai khorau thangbina mamioi leitre hidak thaktuna ngauduna langduna laikibagi khudong chabadu lauri hairaga yangba farm house tugi manungda tapna sangsilaktuna koyeng yenglakpadadi uri hiyainu bu makong mukut punduna siaramada phamanduna thamlangliba yang betapna sangsilaktuna hiyainu mamaida pop thaduna shon thangnana Rina oi tabro shumna kauserami adubu hiyainu di wakhal tadana laibana karisu khumlamdi karisu khangkhiramdi yang batinthadi hiyainu bu pulamba makhong mukhutu thado piduna laimaida taduna lairiba hiyainu gi biekto faina fat yan chinduna hiyainu bu thangduna puthoraklam Hamduna thamliba magi gari manaktu yawrakpaga hiyainu bu gari manungda hapchinduna yawriba ising bottle do lauduna hiyainu gi makok amadi mamai mamitta pop thabiduna Rina tabro si Rina shumna kausai panayamna kauserabasu hiyainu di wakhal tarakpa kauba laitabaduda yang batin thaba yadi khalladuna gari do thawthorakli lairen jawgi makhuttagi nan thorakle haibadi yai adubu khara chatlabagi tungda gari do yakhidri yang but try kayarak tawduna yenglabasu gari do start how haiba sungya yakhidri wakhal tadana lairiba hiyainu haifit yenglubani adubu uri hiyainu gi nangalladumda purito sangna segaiduna haksang khara uribado yang banungai traduna magi litliba leather jacket to lokthokduna hiyainu gi masadu kupchinbirami wakhal taduna lairibi hiyainu gi ningthi jarabi mai thongduda yengduna mihak lairamli hairaga yang bakum tharakduna gari do kari de yadribano haiduna yengba yaba yenglamli hairaga amuk kakalaktuna gari do yabra haiduna start hongna bohnase yang bana gari do try kayarak tawrabasu gari do yaba ko laikidri yang matha shana lairingai hiyainu gi masadu tapna lengai kapsin kriba injection adugi mayak handribana mamitto masen marangdi adumak uri masadu su ison chol mitmangda masen marang uri ba yang badi yengnamdaga hiyainu tinthaba tawdana yang bugi mathakta songsinduna mangak samda sikna bu khotnarakpada yang basu hiyainu bu faduna Rina si wakhalamukta tawksi aine yang bane asumna haiduna hiyainu ga muknanuna lairi tarapliba konjeldo yang bani khangbaga hiyainu yang bubu hatnaba tawribadudi thakri tokri
yang bagi matakta pamjinduna masadu isok sok thana shordo sang hontok tuna laisai masadu sui ikhen thakning mana laiba ngamlakri masadu ipai hawbugumna khap chong ba horli sangagum nangba law ba horli hoirakli ba hiaino gi matawdu di yang basu kari tawga dabanu haiba khangdana angak pa amaga loina tuna yengtuna lairingai makoina lairiba laikai si maira paibi imai bel kaya masu makutta maira pairi hairaga macha mawa amadi laikai sibu fattaba kaya lakpadagi ngak thukna ba koina lakpaga adumna makoina gari manung aduda nipi amanan law khongna lairam maduda makoi puna chensilai gari manung aduda adumna nipi amaga nipa amaga yamna naksinna lairam badu ubada nipi mayamadu bu yengduna isa sa inaw sa gari manung sida yauri ba nipi siga nipa siga singthora u haidna yang ba amadi hiyainu puthorakli hiyainu gi mafi segai badu ubada nipi amana nupi se wakhal tadre nipa sina nipi sida phattabali chat khraba malene mayam ani se kaina kalasi sum hekta hairi halaman ngai khoda nipi macha sigi wasu amukta ta kisi si haidna hiyainu de yengduna ibema ima khoi lairi nipa sina nangonda kari tobi ki bage hayu asengbo khudingmak ima khoi da hayu aidan hanglaklam yainu su masadu ison sona ai bu phabani moina ai bu phabani ai amori si haidan yainu shauna yang bada yengduna lai tasengna ma bu faduna purak paduni yainu na hairak libasi aduga mana yang bugi mafamda shauning yengduna lai magi mafi segai rambana magi ijat masa khangdringai lauram lagadra haidana khanduna shauna yang bada yenglibani yang bugi mafamda yainu na singnari bani maira pai bini pi mi amaduna yang bada omsinduna karino ni pano ina khalibase ni pi ai ko sinni pano gi sana polo nupi masa sibunna yumda poduna chat kadabani kanadi mayam ani se kaina ka thoklasi asum hainarai yang busu tapna ima ibn ke ana habiribado nasa ai loina khangje adabu ai wasima su tabiko nupi yamana hayu nupa nangi apa masu ai khoja hayu adubu tawbadadi nipi masa sigi ijat ki wafam ma lak lebanina nipi sibun nangna poduna sakhi badi yaroi yang busu hoi aina rinagi ijat ngakna ba mabu poduna satkani ai khoyani kaina kapi gi hayrabasu kapiu tawbadabu ai wase mayamna amukta hana tabiko si haidana makhoi ani unasi hainaba amadi hiyainu makhoi miyoi kharana phaduna pokhibadagi mana tanaduna hiyainu bu fatraba makhoi gi makuttagi kalakpani haiba kayana singbado amachi sithadana tamlami nipi amana tapna adudi nipa amasa sigi maraldi laitene adu bibi ama nangna kari pamli ba haibadu su sengna hayu ahing se thingji laklabanina nipa masa sigi matung inaduna sakhibanadi phagatra haidana ima khoidi khalli yainu su khanba yaba khallabagi tungda tapna maya paibi nipi singadu de yengduna aigi isa sokhidrabasu ai nipa sigi matung inaduna chacharagi ai khoibu kaina katpiro haidana hairaklan maya paibi ima iben kayaduna ahing aduda tawduna lai pareng ani khak thiruduna purakle hairaga makhoi meyamna sakhi oiduna lai pareng ani do hukna handuna yangba amadi hiyainu bu kaina katpi khirami yangba sumagi driver du kauduna yadaba gari duna mafam asida adum thamlamle hairaga hiyainu mayum da puduna chatkirami mayum yawbaga mangol jaw suwari pumba khangladuna macha mama u taram na tawrami Mangol sauna ibiyama ipagidi na puroi basina isani pa ko allahni makhada machanupi amaga makhoyani khaktani aduna ne laibak miyam khangni luhongbada ipana pamiko ha nangi ima pabungdi suna lairibra ipana hayengmak pau handa chatluraga athubada miyam khangni luhongna batawsi sumni hiyainu bu yengna hairam hiyainu su pabung nasagidi ima pabung animak laisadri nachagini haibada malim sida kana sulaitre
pabungna pambibagi matung inna somda miyam khangna luhongbiro aigini haibada kanasu leitrabanina pabunggi apambaduda namausu yajari haidana tapna ingna hairami mangol jawsu harauna adu wairabadina athubada phaba numit ama yenglaga nangi pabung khabaga tanaduna isa anibu chauna leibak miyam khangna luhongbigani haidana hairi sumna wari wataido sanaba loiraduna thingsilakpana mangol jawsu pothanaba changnakri hiainu su yangbagi kada phamnuna leiringai yangba changlaktuna thongdo lon chilamlaga hiainu gi manakta changlakpada ai nangi nupi oina leirabasu ibani ka tonganba pami aidi nangi na phamda aigi asengba saktaktuna ibani ngasi haiba numisidagi lapthoknarasi aingona naksinanaba hotnarakanu haigi haidana khallubani adubu laibaksida asumna tamlabanina nangbudi aina punsigi oina aigi ipuroiba oina lauba ngamloi haidana chaurangna hairaklam yangbo shutapna nangi apambado adumak tawsu aisu nangi apamada karisu yeloi adubu nangna wakal tadringaida aina nangi haksang suklongani khallibado wakal adudi yamna lali ai adumna khangadabadi lairadana mitna fauba nangbu kanna yengdabani nasana yani ipamda nangi nungsiba sinadri faubadi nangbu ai mitna fauba hanni yengloi si hairamduna thariba magi kagi sofa duda yangbasu sangsinuna tongkre hiyainu su amuktang yangbada yenglamlaga adumak famungdudi hipthakri adumna ahingadu haukri mathangi numittani yungi mawama haibadu oirabanina hiyainu ayu anganbaduda ngantan hawatlam yainu kari khallabano khangde yangmani hipkhiba sofa domda fatlauna hanni yengloi ore yangba makhut masadu ta sinduna tumlaga lairibado yainu sauna machillo pairamle hairaga kadugi washroom duda changduna masa singdoknaba tawkri ngaihaki matung hiyainu iru jarubadu loiraduna makokta tawela maya chinnuna thorakle hairaga amuk yangbu hawutlabra haiduna yengi handaksu yangba nungaina sofa duda sanboi sandaboi tumnuna leirami yainu su tinthadana magi setkadaba mafi marol adu pushanduna washroom da amuk hanna changduna hongdokluraga thoglaka matamdasu yangbadi adumak tumduna leirami makhwangdu metladuna sirabra kainu khangdemni ngasaidigi sum tumlaga lei haibanida as aibu kari tawridoino yumsigi maramda karisu khangbasu nati si haidana yangbugi manakta tapna sangsilaktuna yangbu hawdoki tawsi adubu ngamlamdi yainu su ngaihak adu yangbu hawdok sira hawdok loi sira haidana khanduna ngaihak lei adubu yumsigi maramda kharata oirabasu hangdrabadi yararoi khanduna tapna yangbada yengduna tabro me nang amuktang hawgalao hawgalakta yaroi dawre hawgalosi ai kainomta hangeba adubu yangbadi nungaina tumliba oibana yainu na kauribadu taramdi yainu su makhu kuntharakna yangbagi pambomda tapna nom duna amuk hanna tabro si amukta hawaloba ai kaidawdoino khangdre si amukta takpiyu lao haidana yangbu hawdoklam adumna masado nomlakpadagi yangbu su mikap thoglakna mamito tapna pangthorakpada yainu na mabu masa nomduna leiram yangbu su tapna koidorage yainu su yamsigi pochei kai da thamge haibado ai ngonda khara ta o haigi tawbani yangbu su hoi lao haidana mana mang thaduna thokri yainu su tamna adumak yangbugi matung inakhirami yangbana ihan hana kitchanda hana purakle yangbasu kon thamlibadu changsintuna thongba thakpada sijinagadaba kon khaidu sida lairi haidana kon ama paige tawbaga yainu thuna yangna chensilaktuna yangbagi makhuto fatkan thoi he nasinna yasu singana sakhongi pochai tap hekta paiganu halaman palibe yumni yare siu airabadi khanglani tongera hagotkera tawrocho hairi
yang basuwa langa hairam dana kitchen dagi thoki ge tobaga amuk hiyai nuna amuk tangai ko yang bachalam badu chap leptuna hiyai nu di yengai hiyai nu sumatom de kitchen da laige da badu talam han baga oire ihan hana yum sigi thabak tawga da basu oibana masada kaya haina da ba haibadu oiduna yang bada mabu ngai biu hai haiduna khallubani adubu kamaina haidoino khangdraduna sausinaduna tumurano hagul haigi tawni pungsiamna thenglabani haiduna yang bada yengduna hai yang ba theliba wall clock to da yengduna nokmi pung mari ta bada ngairi mi haktum lukhigi si hairamna chathiram yainu di matom ta laige da ba khara tanbaga masada phauriba haina da ba du gi sumathakta pung mari ta bada ngairi hairak pasida kiba gumna chu tawri tapna masilda kaya da phatrinu yemaba mau anau biniga khanglabadi ngaiak to oirabasu sangbiudana adudi nati tumlukhigi kai laisaringi matamdadi manga kase tek tawgi yengkhraga manaka laira sidana idomda sum thadoktana yengu nangna haiba amata aisu yaroi geba khangni asumna masilda tapna murum sonduna lairingai matung adomdagi mawama oirabanina isau langududi khara pharodana sumna hairei yainu mama aido laithoktuna phat yenglubadadi yangba nokmi tawduna kitchen gi thongjin aduda nga thaduna lepaga lairami yainu suma thamoida harauba ikaiba phawraba su sausinarei kaigi amuk sidala ino tumluni haibadaina tumlu chu chalo yangba su nokmi nangna thanda leibado nungai roina sangbi banida mamsumam libanina nanga muki khidraina sangbi banida yainu su kide ai kaisu kide yarani adugi oirabadi aibu sangbidrabasu ai tomta sumlai jauge yang basu oh phare adudi na tomta laibado kigadra na sangbi bani kide hairabani na ai ngak tumlu kige ko I hairam laga sat khrage tawbaga nanghaurai matagum khangai khangsinda oh yare amuk hanna tumjeludu oirabadi sida sum leiro ai salon ba loirak tawre ngaiak leirabadi pabung su hawgalake hairaklani tumudoi saruk sida sum leiro yare sumna sausinaduna yangbu sathidana ba khamlam yang sumabu sathidana ba khamli bani khangladuna siarama singthoktuna phamlaga laikre adumna yang mana manaka lairabadudadi hiyainu sumat hamoido khara ilumlumjai chaloliba adomda mamaidu onsinduna sinbanda nokfe tawsi adumna yang basu sum phamlambadigi phat hawgalai hiyainu ipa pakhatna kaidano ai tomta leiba kisai haiba natro haidana khangai haidokre yang ba nokfe tawduna nangbu kidi haikibadaina hiyainu wadu lali adubudi kide sumna phamlido sum phamo haibanida yang ba nokmi kidradi nathanda lehoro si haidana satkigi haidana mamaidu laithoklubaga hiyainu du thuna yangna chensilaktuna yang bagi pamomna phat pharei yang ba hiyainu du yengai wadi amata nganglakti hiyainu tapna nang amuk tum khidoido ai khangi hawalaga amuk tum siluba yaroi yang ba su nokmi nakangi washroom sida sanguge tawon ai ka su saloida hiyainu ikaina tapna pharambadu thadorai yang bangai hakti hiyainu gi mataudu yengduna lai hiyainu su ikaira duda thabak ama tawsinaduna laikre yang badaga hanne yenglakti adum nangi hak yenglamlaga yang ba makoi gi kitchen nakan oirapna lairiba men oina thamba washroom duda changduna machin mayado sengdokre ngai hakki matungda loiraduna thoglakpadadi hiyainu na breakfast siamduna table mathak aduda thamlami aduga madi breakfast amuk siamduna laikre yang basuwa ngangdi thamlamba breakfast adu chana dominna hiyainu na tawriba do yengduna lairam ngai hak lairagadi mangol jaw su hawgalaktuna hiyainu su makogi breakfast buduna thorakle hairaga piramduna changkige tawba mangol jaw ni hiyainu da bema yang budi hawut khrabro hiyainu su wakal oihawdraduna hawut khre babung madi ki chandale hawe haiduna khumloi
Mangol Zau nok fet tawduna imau laklabani na ne sakhumdi toina parani ne haidana noksari yai nu si ikai na sangthiduna tumina famnuna lairiba yangbagi manakta sangsilaktuna ngamboi ngamdaboi singduna machinda hawlo sida lairanu chalo kaigino nangna aigi nakta suro naisilaga lairisa sumna haidana yangbu chingli yang bangakna kayorerina nangna natomta laiba talli sangbiudaina yai nu su ai pabongi mangda yamna ikai chalo nang tunggera mapalda laigira matawruso babong na niya matugi manakta dum layedana hayorabani yang bu su hawalaktuna hoisi masini pisini ko kainu khangdemni sumna hairamduna kitchandudagi thokre yang ba hek thokhibaga hiyaino mamailo ngangsangang sinnokna ikaina noktuna laikhiram yang bu su thoklaktuna Mangol Zauga loinana wari kaya sanaduna laikre somdana hiyaino sak loiraduna yang bu kawwa changlakpada kaduta yang ba lairamdri machinda tumthoktuna karino kadaida amuk laikhraba jatno madui nupadubo amuk sengmang mangboira somna masilda ngang duna laingai washroom manungdagi ai thabak satnaba irujariye haidana khumai yainu su ikaina loibaga hairo ai sak thiram lage si haidana kadudagi thoki ge tawbaga yangbugi phone do incoming call am lai yangba washroom manungdagi rina kanano call tawraklibado amukta paikhallo yainu su sangsinuna call paikhali hello kana nipi amana kaino sije inspector yangbugi number natabro yainu nupi oirambaduda kanano khandana phone screen du da yenglubadadi uri thadoi my princess haidana siap lairami yainu su thadoi oirambasida masadu khautakti sai adubu khangdaba saduna tapna mane ai magi nipini madi hausi irujariye kanani hayo haino haisili thadoi ngakna kai haino haise ai magi masal nupi thadoine yainu su hoi dada thorak lagane ai phone si pirage ko haidana call du kapthali thadoi su ingakna kaino ne ai khoi dada gi nipi ni haiba ai khoi dada bu nupi ga sel achalo somda su yainu su thadoi haiba mingdo tabada masadu khautak sana wakhalda su khanjari nipi masase yumde hek thoklakpaga aidi mana sak khangbanina soidana aigi asengba saktamse yumsigi moina khangki batari adudi ai kaidogani sumna khanduna lairingai yangbu su thoraktuna rina kanano ko toruklomidubo yainu masadu ikhangduna nangina salnupi thadoini hayi yangbu su nokfe tawduna hai adudi ikhoi thadoini ne asi haiduna phone du lauduna thadoigi number du da call amuk fat tawkhri yainu su yang bada yengduna ai sak thiram lagi phi hongbiraga thokpiraklo hairam laga kadu degi thokri yang ba su hoi haiduna phone du machal nu pi ga wari sanaduna le thadoina dada nang kai da laino nanga lai minari bani pi duna kanano yang ba su nokna hai nana mani ne si haidana ngarang rinaga makhoi ani kaina katpa amadi Mangol Zauna afaba numit mada athubada luhonglani haibana chingbado amatu sithadana machalgi mafamda tamlam thadoi su harauna ai ngasi no nini sida Manipur da thoglakani ye adudada inama masak yenge photo amata di thara udana yang basu nokladuna hoi ai horel tharak lagi ai thabak sanaba loisin ki ko haidana phone to thamkhiduna mafi marola fat hongdoktuna kitchen dom da thokri somdana laren jau asawbana masadu leita bangamdraduna magi mi kharadu da yengduna ikutta tare mani pi masadu bu nantu hankiba si haidana pinana masilda sonjari nupa kharadu sukina kina sar ai khoina sagi apamado pangthoksagi lael jau sauna nipi masadu phaduna aigi khutta sinaba ngamdri phawba nasakto aigi mangdu ulakana si hairamduna sauna mafamdu digi chathira makoi nipa kharadu su lairen jaugi mataududa tafam khangna yengduna lehoi
yang bu station da lairingai magi phone do incoming call ama lakpadagi call tawrak libadu kanano haidin yeng lubadadi hiyai nu oiduna lairambadu da nokfe tawsei yang ba nokfe tawduna call receive fat tawduna hello Rina kaidorage hiyai nu su nang amuktang halo aido lembigi manakta satningi itomta setpadi yaroidabanina ibani chatluse yang basu hoi hoi ai thuna laknaba tawragi ado halakpadadi kai kai leiro haino hiyai nu su yare kemta leirakanu lembigi manakta setpada oina leikrasi khara thuna yobiraknaba tawbiro si hairamlaga call do thamkhri yang basu kuina lai tharamdana station dagi adumak thoraktuna mayumda hanchirami somdana lairel jaugi machum sabani pa khara dusu makhoi punna gari tawduna ngarang hiyai nu nelep lamba mafam adu aida gari du khamduna hiyai nu thoglakpra haidan ngaiduna lairi yang basu ngai haki matungda mayum yaurakladuna magi kada changlakpadadi hiyai nu di loisinba loirega lairamlei hiyai nu yang bani hek changlakpaga sauna ngasaide aina ngai lairabani kaino station dagi yum halakpasibu pung kya sangge yang basu nokni kaisu koirose ai fi fat honglaga loirabani si hairam laga yang basu mafi hongba hokre hiyai nu su sauri bani haidana masindo pom thoktuna yang bari yengduna lairi wadi amata nganglakti yang basu kuidi mafi fat hongduna anido punna thoraktuna lembigi manaktamna chatkri Tadoisu harauna athubada mayumda thoknaba haidana flight ticket book tawkrabani masadusu mathung marang hauzari manama uba fangjaragani magi mama ibe ma laikhidrabasu mama gumlabi manama laklabadi nauthi sajaba fangjaragani khalladuna haraubana kappa haibadu oyami ngai haki matungdadi yangba amadi hiyainusu lembigi manak yaurakladuna punna sangminaraklam Lembisu harauna sian thorakpada adumna hiyai nu mau oibagi chap chaba phisit leiting set chaduna yangbaga loinaduna laklibadu ubada lembi khangauduna mamitagi mapi sinthagi ba khangauthi mitluwani da mapi leptuna sintharakduna sinbaldana momon noktuna Rina nangdi sinkhibaga mauyamna maline sumna phagi oina tawri hiyai nu su taningde babungna ibani nya athubada miyam khangni luhonglani haire luhongdi phawbadi mauga oiroi nang uning mandana nya laklibani si haidana Rina changsilaktuna lembi bu konjai lembi su leptuna lairiba yangbu koksinduna makhoi ahum punna harau nungai nu wari kaya sanaduna lairami lembi amadi hiyai gi maraibak khenaba amate lairamti lembi gi su apok mama mapa nu hundo piram laba amani kana leitrabi hiyai nu thengna khibadagi lembi amadi hiyai nu achet pamaru ama haibadu oikhibani hiyai nu yangbada yengla I aduga tapna ai lembi ge wari ama saba pami yangba su hiyai nu gi wafam adu khangladuna nokmi noini wari saramuko aya swaidagi kai nu khara lairugi si hairamduna thokri lembi nokfe tawduna as power ga se yamna pairamiko mama gi property haibadu oirabanina haibagi yamna inari si haidana noksari ya yusu lembi gi pambomda makhut thaduna yareba nangi haunabido hekta tawrakanu ai nangi wari aruwa ma sanagena laklibani lembi nokna kaiwano adum hayu ya yu soru sangno hontoktuna lembi da yengladuna lembi aigi ming asingba hiyai nu kawi Rina haiba ming ase aina lauduna aigi saklotuna lakpani haidana hai lembi angakpa mityeng amaga loinana hiyai nu de yengai aduga kari haiba adudi nang kanano karegi nangna nasakna ming lotlibano hiyai nu ngasidi kapna magi asingba saktamdo lembi gi mafamda takthoraklami lembi angakpa amaga loinana hiyai nu de yengduna lairi hiyai nu gi asing ama sakadu khanglakpada masada akiba masu phaurai hiyai nu kapna aduna lembi ai maga kaina badi ngamloi
aina mabu yamna nungsiruri nungsiruba oibana mana aigi asengba saktam si khangkibada kari oigani khanbada ai mikup khuding olari si haidana kaplari lembi sutapna adugi wabu manasu nangbo asengba nungsina loina biribasidi nangi asengba saktam du khanglabasu magi nungsibadi karisu sangtaroida adugidine karisu waganusi si haidana hiyainu gi sinthari bama pido tapna taithok pirai hiyainu kapna aduna lembi mana aibu nungsirabasu solaba pabung amati aigi asengba saktam si khanglako matamda kari oigani magi machal nupi thadoi haibado hek lakpaga pabungi mafamda aigi maramda kariguma kharadi tamlaragani haibadi ai khanglei makoina aibu ki hangoiba soidana poklakani aibu mamau oiba pamlaktaba tarabadi nungsiba maga aiga kainaba lapthoknaba haibado oikibasu yai si haidana kapchari lembi sutapna parisi adumna yamna hena su khanjilanu aina pangba yaba matengdi soidana pangani si asumna wari sanaduna lairingai gari yama thausilaktuna khamkibagi khonchel du tabada yangba halakle khalladuna lembi yamadi hiyainu hara ora wari kaya sanaduna karisu tawdaba saduna amuk laikri yangba susana bakhara puraktuna sangaklaga lembi yamadi hiyainu na purakliba sem saduna makhoi punna chaminaduna harau nungai na ngihak leiramlaga hiyainu amadi yangba su hankri lembi su nokna yangba amadi hiyainu na chatkhribadu yengduna lehoram adubunga saidagi khara lapna makhoi gi matau kaya yengduna leiriba lairen jawi mi khara dusu hankhiduna mami makna urak papawodo lairen jawgi mafamda tambadagi lairen jawsu hiyainu matau kramna hatkini haidana khanduna laikri adumna matamdo sum haukibana numit humnegi matungdadi thadoi mayumda thoraklagani haidana imungdo marang langlami yangba amadi mangol jawsu thadoi laklagani khanbada mathamoida harausari adubu hiyainu thadoina mayum masi hek yaurakpaga magi asengba saktamsi mapuroiba amadi makugi mafamda tamkhrabadi ma kari oigani haidana mapukning adudi wasai madu fana oiduna su hiyainu pukningi awabadu lotsinduna thadoi laklagani haidana anganba ayuktagi koisen senduna thaba inkhangdu loisinaba kanno hotnari mamaugi matawadu yengseraga mangol jauksu sinbanda nokfe tawsa yangbu sunga saidagi amada muksen thabak mayamdu ngamnaba tawsaribi hiyainubu nungsina yengduna leiri sumna leiringai pung tara henchilakli haidana hiyainu hathu yangbada yengduna kaidorige mayak leirabadi angang yauraklaniye usuk yungbadawna leptana leiranusi ai airport chatnaba amukta loisilukigi nangsu loisinaba tawrodana si hairamduna makhoigi kada hathu changkhirami yangba nokfe tawduna kamaina ngangnaduino masigi nupisibo sumna machil sonduna macho makhoigi kada changlakpada hiyainuna se dress ya sense tawbiro ai sui sase fresh amuktang wayukigi ngasaidigi amada muksen tawbada humangna pungrubli sase si hairamduna hiyainu tinthaba tawduna washroom duda hathu changkhirami yangba su nokladuna nungai dawrine tawisi masa sida awa ana amatta khangdabagi type ta ngasigi magi thabak mayam sidi asumna haidana noklaga leisari asumna leiringaidani haima nangdi dress to honglodana thamlaga angau faidawna noklaga muk leiramlaba pung 13 taraklabani ko ngihak leirabadi angang du yawraklani moli sum tawla yaba matam nati wado haibi hek loibaga yangbana hiyainubu makhut paidana manakta singsinduna phamalami hiyainu su as angang lakpana hanba wado loide yangba khodombido tingthoktuna hiyainugi machinda thamduna tuminna layu haibagumna tawri hiyainu su yangbada ingangang me yengduna lai nganglamba wayamdu su tuminna laikri yangba nokmi tawduna hiyainu de yenglaga ngasi nangi thabak mayam sibu kainoba
Ngasayadagi amada muksian wada bro si ngihakta pothausi yang bui wahai do tarubadagi hiyainu mapukningda lairamba awaba nungaitaba kayado lotsin mangamlaktraba mali mapi tapna sintharai biroinaraba midyeng aduna yangbu nungsina yengjaduna ngasi aiba nungsibiriba sigumna aigi thawaisina haksangsibu thadokduna sidri phawbadi aduma nungsibiyoko haiduna hayraklam yangbusu nokfe tawduna hiyainugi sinthariba mapidu taithokpiduna aina nangbu kairongda mirairoye rina nangi nungsibagi sangdi nongma sum nangmu nungsibi hengalakibasini haiduna hiyainubu mathada konchinjai hiyainusu yangbugi mathanungda laiduna momo noksari asumna ngaihak leiramlaga mapi maroldu hongdoktuna anido amuk taha thoglakpada mangol jawsu hanadagi loisenduna makhoibu ngaiduna leiramli dumna harau makhoi punna airport tamna chithiram airport yaurakladuna ngaihakni makhoi punna ngaiduna leirami ngaihaki matung thadoisu manipurda thunglaraduna mabung amadi mapabung mabung airam nibadu ubada thadoi harauna chensilakuna mabung da konjai aduga dada aikhoi inama laktrabaro sumna hangai yangbu sunokna wadi ngangdi makutamak thilai thadoi harauna mamaidu laithokna yenglakpadadi uri khara laptakna hiyainuna nokfe tawduna magi manak tamna sangsilaklibado thadoi hiyainubu ubamaktada masado tu sungkiba khanghaudi masjilda sutapna mabu aigi inama sumna sonjai hiyainusu sangsilaktuna thadoi gi makokta tapna nanbidana isalsu lamsang lakpagi waramlani lao yumda halaga phajana potharurasi haiduna thadoi gi trolley do singduna mana mang thaduna thadoi bo makhut sambiraga chatnaba hairi thadoi wala namata hairakti nokfe tawduna tomin hiyainugi matung inaduna masu satkri gari manung adudasu thadoi hiyainuga punna tongminarami matam adudasu wa matangandi hiyainubu munnaduma yengduna laisari hiyainusu thadoi gi matau kayado yengthoklibani adubu garisu khangdaba saduna thadoi de yengduna nokmi hiyainuna kaidoragi sanbo isalgi apambado nanamada hayusi haidana thadoi gi makokta nungsina nanbiram thadoi di hiyainuna masada pairakpa amadi manakta naglakpasida akibaga hainadabagana laifam khangdrabani adubu mabung amadi mapabung yauriba oibana ma karisu hairamdi tasengna mabung amadi mapabungda hiyainugi asengba saktamse takningbanadi laingamdrabani thadoi su hainadaba kayado lotsinduna mabung amadi mapabungda hiyainugi asenga masak asi matang saba mangaiduna hairagi khalladuna tomina dumak laisinkre hiyainusu thadoi gi mataudu kupchen chenaduna thadoi gi mawang matau kaya yengnu laisaram somna ngaihak lairabagi matungda mayom yaurakladuna makhoi punna harau changminarai hiyainuga loinana thadoi magi kada changai thadoi di hiyainuna manak nakna laibasida akiba kaya su phauraduna masado ngaihak laitaba ngamjaramdi hiyainusu thadoi gi mawong adu khanglibani machal nupi sina mabu kithi kirum tawriba matausi miya mangda tawraklabadi miyamna singnakhini khanduna phajana magi aseng warido thadoi gi mafamda haidoklagi haiduna khankri thadoi di yenglaga nokfe tawduna hiyainuna ngayak potharamuko inamma sakthiuragi nang laklaga punna sasi haiduna ngairibani ngayak potharaga leiramo si haidana hiyainu kadudagi thokri thadoi sinbandadi momon taw hiyainu thokribadu yengduna lehawi wakhaldasu khanjai aikhoi dadana nipisibu puraklibase nipisina namdana phari jalo mapunsigi nupi koiraktaba aikhoi dada sibu nupisina tarai phagani haibadi ai thajade nongma nini sida aikhoi dada amadi nipisigi wari khangdoktaba yadi
si khanduna thadoi magi famung de hiptuna lairingai hiai no muk sanglakuna thadoi ina mana sak thiba loire sa rosila o haidana kawre thadoi su phat haugalakuna hoina ma haiduna harau harau tawsinaduna ani du thokminarai yang ba amadi mangol jauk su sanglakuna sak to sana ba tawrakpada yang bana kainurina nang su isenga puna sarodana hiai no sunok fe tawduna aidi ko na dum sarage yang basu puna sahubana di pharanida iselga puna sarusi mangol jauk su tapna imoi be ma nasenga puna saminarone ngasidia adumna yang bada nattana mangol jauk su yauna hairak labadudadi hiai no su hoi chaba hobiro pabung angang se saklam lagani haiduna masu siara mada sang sinduna thadoigi nakalda phamduna makhoi ani punna saktu saminarami mangol jauk su nokna nga saidai ni ne isa tombi lak lagani haina koi sen eksen bada imau se waram lani yang basu hoi pabung ngasidi rinagi thabak mayam sidi layama yawe ko angang lak pana halani na amuk toiba haidana da laikhrabani ne hauzik manakta laira kan sidana tumin amuk laikri si haidana noksai mangol jauk su nokna harau nungai baga mapukning lang baga pa sinaduna tawri bani ni ibungo hauzik na manakta laira bani na mapukning ingtha bagi tawri bani imau gi matau se ipa na yai ipa di ahal matam oi silakle ipa gi tungda yum sigi ahal haibado isa gi imau gana oi hauga dori bani na aramaduna ne imau ibe ma nang ngasi nachan bu nungsiri base mapuk si magi adumak sumna nungsibiyo ko yai no sutapna isandi aigi irem khak amani khalli bani babu namauna yum side he khongdarak padagi mama ama haibado oi khrabani aduna isanbu aigi ibuk thoki isagumna mapuk asimagi nungsigani haiduna khairi yai no gi wadu tabada yangba amadi mangol jaudi mathamoi penkri adubu thadoidi mana khallubaga tayonaduna makhoiba nungsibiba amadi nauna mama kaina khrabi mabu mabuk thoki masamangni khanbirambaduda khangaudana mamittagi mapi sinthana yainu da yengduna leisari yainu sunok fe tawduna thadoide yenglakpadadi adumna kaptuna mabu yengduna leirambaduda kaidorage bema kaigi aigi salna kapkadoribano si haiduna sinthariba thadoigi mapido tapna taithokpirai thadoi karisu tawdi haibagumna mangakto haiduna nokmi manna mabu yengtuna lairi thadoigi makokta tapna nungsina nanbiduna se isallam sanglakpagi waramlani aduna ne saksi sathose asumna machalbu thamjinbirai thadoisu haiduna sakto saba hokri masani ngolamadi mamaugi matawdu ubada mangol jaudi mathamoi penkri yang basu magi nungsibi rinagi matawduna hena mahakpu nungsiba henkri adumna chaba thakpadu loiraga hiyainu thaba inkhang kaya tawribadu yengduna thadoi karigumba amadi hainingbagum hangingbagum tawduna laisari hiyainu su thabak adu tawna yengthorakpada thadoigi matawdu uri hiyainu na ibema kaidorege nangbo thadoi su tapna inamaga ayori khara sananingi haiduna mana tawribadu masu mateng pangsilai hiyainu thadoigi matawdu yengduna nokfe tawsai aduga hoi thabakse loibagane inamagi hegwari sasi haiduna makhoi ani punna thabakto tawminakri yang bu suloi sinba loiraduna thoglai aduga tapna tabro ai thabakse lukige angangse phajana laiminaramuko yainu sunga sidi hoi sapiruro haiduna mana tawriba thabakto loisinaba kanna honnai yangba maithongdu isuk sukna hiyainu da yengduna lairibadu uraduna hiyainu na haima kayorage amo thabak chatkani haibadaina sapiro yangba machel laibadu de ikaina hoi adudi salagebu nang amuktang laudana somda
hairamduna makhoigi ka tamna amuk hanna kakhatkirami yainu thadoi da fat yengai aduga yangbada amuk yengduna yamna paktre ko nang ai amuk sauro oro sumna ikai na hairaklami yangba su tapna amuk tilao kairum sinaram gi tawbani kaisu koiroida haiduna kakhatkirami thadoi su nokna inama airum tawram lage amuk ta changbiruro yainu su tapna hoi adudi nang loisilamuko amuk ta changlukigi haiduna yangbada sauni yengduna makhoigi ka tamna masu kakhatkri ka adudi hek changlakbaga yamna sauna karina nanga pamisa mi lai laiti khangde mi ikai khangdri du kariginu haibanida yangbu su tapna kaisu nateba si haiduna yainu makhut chamduna magi nakalda phamali aduga tapna nokfet tawduna ngasi ai halakpada kari lairo haino nanga saningba amadi ngasi di hayudana yainu su sauna yare ai kem saningde horen halakpada ai khoi punna chanaba ngama hek lairo yamna hainade ko nupi si hek lakpadagi nupi si gi manakta suru nairaga laikre haina khini ko yang basu nokmi ai di nangna inakte hek laibadagi ne nanaktagi hendok nindrabani ne thabak sisu sataba yada wisali ai di thabak amata kadana ne nanaktam laininglabani si haidana safadu de hipthaki hiyainu yare thabak satkani haibadu satluro lau haibane mina thina ngangna bado yamna pangunu ikai basu khara khangnasiko lau haibane asumna yangbabu singduna school saningdaba anga mamana phuduna puthokugumna puthoraktuna yangbabu thabak thadokirami magi kadagi mabungamadi manamagi matawdu yengduna thadoisu noksari adumna yangbabu thabak chalankraga yainu su hathu thadoigi manaktamna sangai aduga tapna isalna sananliba warido sanarase thadoisu inamabu aina lana laururi adugidamak nasalbu ngakpiuko inamana imungsibu amadi nasalaibu aduk nungsiramgani khandabana inamada nasalna ki hangoiba phawruri nasenbu inamana ngakpiuko imungsibu inamana phataba kayadagi ngakthokpiu haidana mapi tana kaplakla yainu kapna thadoiba mathada chena konsinbiduna aduidi inama karisu khande ainu waribasidi aigi asyengba saktamse khanglaktuna imungsina aibu mirai bigadra haibasidani tasingna ai dabu yamna nungsiruri ai maga kainaba lapthoknaba ngamloi babung amadi dadagi nungsiba telaba matamasida aigi thawai haksang sena punduna thamkhri aduna ai isalgi damak ipuroibagi damak amadi babunggi damak ngasisu hingliban hingsu hingkini mapoksi magi imungsigi mawa ama oiduna aigi punsina loikhidriba phawba ai imungsida lengdana laikhigani si haiduna kapchari thadoisu tapna ado inamagi phibamse karamna oikhibano haibado nasanda khangenbiyo yainu mapido taithokduna thadoide yengduna lairamuko inama kailom lorukigi hairamduna kadudagi thokri somdana laidal jauna yangbu kupchen chenram yangbada natta imunga sima punna tumna hatlaga machagi lamal singlagi khankri amaromdana hiyainu makuta phajeraba dairiya ma paiduna changai aduga thadoide yengduna aise kanano aine ngasi oiribasi matau karamna oikhibano haibado ngasidi isalda sengna thaklagi si haiduna changsilaklaga thadoigi famung aduda phamtharai dairi do hangtoktuna paba horakli nongsaba amadi laisi yumbal punsida nauna khongdarakpada ngairiba matai manau amakhami nongsaba na laisibu yamna nungsijarami mikuk koding makhoi anima harau nungsina na laijarami matamgi matung inna laisi mama haibadu oigadori adubu nongsabadi laisina mahaki macha ama piragani khanbada laisibu hena nungsiba haibadu oirami nongsaba afaubu doctor amani nongsaba hospital da lairingai laisina call tawrai
nung saba su nok fit tau na hello laisia kaidorage laisi su tamo halak laroi dro hange tau bane ai thanda laiba si yamna nungai teba aduna thuna lao nung saba su nok na hoi halak na batawragi ado ngasidi kai saninge nangna saningba madi hayu laisi su ngeha khallabagi tungda tapna san ayai ba leiro o nung saba mamit ani du langthok tuna nokmi ha san ayai ba sadoi ba ha hayeng isado san malak ba soidoi ni ha si haidana noksai laisi su sauna yare to ai kem saningdre kem ta laibira ano si haidana phone du thamkri nung saba phone screen du da yengduna mathamoi pena noktuna laisai asum lengi hak lairam laga nung saba mayum da halakli laisi su sauduna tummaga lairami nung saba nokna tabro laisia ai halakle haidana kausai laisi su sauna halaklaga kaidorage chalo aingondaga kaubirakanu sumna sauna hai nung saba nokna o phare adudi aina lairam liba sansa ayai base saranuko laisi su mahakna chaning libado lain e hairak paduda sauramaga pungpha phakiduna hiblambadagi fuk hawalaktuna kadai piro o ngasaidigi chaningna lairamine hairi nung saba su nokna se hayeng isado san malak labadine sauni ko haidana noksai laisi su sana aina sari se hayeng isado hek pokpaga sanau dongna mapangan kandoine si haidana sari nung saba su sanau dongna torak labadi hayeng isado di ngangna ba wadorini ha sumna wari kaya sanaduna harau matai manau do nokna lairami matamna sum haukiduna laisi makum matha sujilaktuna machani pa ma phangjarami adubu nung sabadi macha yaurabanina machagi wakhalda pungau wa haibadu oikri magi nupi amadi machagi nung sibana nung sabagi masha pungyaw jumlaklaba haibadu oikri machani pa adubu pibarel haiduna mingthonjarami adumna pibarel na tha ama makhai khare helaka matam sida laisi gi masado yamna ngamlaklamdi toina wan thabada natana masam phawba ken ba horaklami nung saba sumagi maru haira ba doctor kaya matana duna yenglobadadi laisi blood cancer last stage yauduna lairamli nung saba angaw ba haibadu oikri kai tharaklaba magi loine bi laisi gi maithungado lona yengjaduna kapchai yengba yaba yengabasu laisi bu kanma ngamlaroi haiba khangbadagi nung saba ngauksatna ba haibadu oiri thiba yaba thirakpada red bed haidana khangnaba sekpi makhal asina anaba makhal kaya ku hanba ngami haiba se thengnaram red bed haiba sekpi ase thiba hokri thiba yaba thiraba gi tungda red bed haiba sekpi do ani khak hingna phaba ngamlam sekpi do hek phangbaga nung saba chagani thakani changdaba makhal kaya gi experiment kaya masu chathakri test kaya masu tawrami adumna thama hena kanna nung sabana tesama de experiment kaya satharakpadagi kona thangda serama makhaksiam ngamlam nung saba harauna seram do puduna magi loine bi laisi gi manakta changaki adu laisi di ka hena masado suksin kibana phamungdagi machi lengma ngamdana taduna lai masamdo su nongma gi ken kibana maru kokli tangau raba kochu adusu taifetari koirau narabe mitchna adugi mikhaduda muna khamtektuna laibadu ubada nung saba laisi gi mataudu yengma ngamda kapchari laisi nokfet tauduna yamna wana makholadu siri nipa nangadumna kapkanuba nupa man khidre nangsi pangkapte kaplatana ai karisu tauroi isa pibarelbu ibanina matik sana singki kadabani shumna haizare nung saba sutapna isabu ibanina matik saba mishakama shoytan ohen kadabani nang karisu tawi yaroi
nang yaudrba ai ki punsi di mapung phaba punsi amanati ibani punna isabu sim ki gadabani sumna haidana mana purak pa seram do laisi gi mafam da kapsin kri ngai hak adu da laisi hidak tu gi mayai do khang bangam da lau khong bhorli Oirak liba magi loina biyadu mataw do yeng mangamda nong saba laisi ba mathada chetna kon chinuna kapchai laisi adum na awas saina do ngeha khangun laga tumin na ingna laikri nong saba shutapna nipi se tabro nang kaidurage sumna hangsi laisi shutapna kaishu tawde ai sak la me nipa ai sak sage dan hairi nong saba su hoi ai sak thirugi nang hak leer muko hairam laga nong saba parap changlak tuna sak to thina ba ho nari ngai makhoi gi hoi do masada sok pugumna kanna yamna wana khongai nong saba su sak to thina jeli nang amo kai dorage tumina dum layuko somna kitchen du dagi lauram li hairaga sak to thiba loira duna hathu magi nupi gi ka da changlak tuna nipia sak thirisi sakse khara wado haiba loi khidri makhuna pairamba pukhamdo laimai da takhiba khangawri angak pamit yeng amaga loina na nongsaba ka adu de yengduna laikri ka manunga dudana machin maya du ikhengna punglup laduna tathak pukham takhiba gi makholda laisi yeng thori laisi gi makhut maya da jeli gi thawai yaudrba haksang du ta duna lai nong saba mamitagi mapi sinthadana magi nong sibi laisi bu yengjerai laisi su kapna upa ai ikhen takpa pami ai ikhen takini pa si haidan law khongna kap phorli nong saba su wakal na masadu chingduna kadu dagi thoklaktuna maningi yeng kholdu dagi yenbi ama faduna purakli hairaga yenbi do hatukli hairaga ikhen do phajena kona made yarami wakal da su khanjari ngasi aigil laisina oiri bipamse aino ohen mani phatti da ko aisi yamna phatti khanuna kapchai ayaki matungda nong saba changlaktuna mana purakpa ikhendo laisigi mafamda pithaklan adumna numit khudingi sayen hatlaga ikhen pithakpana laisigi masadu tapna phagalakle kelamba samhorakle kusu kumen maksilamba pharli mapangal sa nong magi kan kalaklami adu bu nong madi nong saba na hospital da emergency ama laibadagi operation tawduna layami matam kuina sangna lawduna mai pakna operation do tawduna miyo yama bukan biram laga nong saba su hospital dagi yang na halai mayum yawduna imung da changlakpada laisi yamna wana chatpangamda lengbu otpangamdana yumyai du da taduna layramki saba su yamna pakatna laimai da tariba laisi gi nak da chensi laktuna laisi nakidorage adu laisi wa mata pachina ngangba ngamdri sonthangna na i haidana masilda solai nong saba khangladuna laisi bu phamung da pusanduna thamlaga laisi gi makok da nungsina nanbiduna laisi nang waraba suwa nang ya khanglamuko ai soyuna nangi ikhen puraki hairamduna maning adom da chentoraktuna yenglubadadi yengondu da yen nganu amatta lairamdri nomagi yen nganu ama hatlaga laisi gi ikhen pithakpana loikibani nong saba matha sana magi gari do lokthoraktuna sikan center amada thuna chatkri somnana laisi awabadu khangba ngamlakri masado prok chakpa henjelakli mamitto masin marang urakli tawfam khangna laisi mamai du laidani yenglakpada uri manakta ngaina tumna laisariba thani palom suraklaba pibareldo laisi machagi ngaksamda munna yengba horakli machani haiba wakal do laktuna laisi masagi makhoto siksanduna masagi ikhendo thakduna phatha sena ba hotna jai adu masadu di laiba ngamlaktri kapna machadi yengduna makhoto siksinduna khangduna lairi somna nong saba sikan center da nganu ye laibra haina yengduna lakpada kona thangda sikan center ma thengnaduna hingliba yen ani lawraduna mayum tamna lakli mana mayum madu yawrapadadi imung da law khongduna laisina kapliba khonjel du tarli
Tinthadi nungsaba thuna yangna makhoi gi ka da chensilaktuna laisi aina nangi yendo wadu haiba loiba nangkhidri makhuna pairam yendu laimai da khangthar thadaki nungsa wakal taduna karigumba ma da yengduna laikri masadu puba ngamda laimai da sat phamthaduna yengkhiba ma da dumak yengduna ayek balaikum machi lengdana mamit kuptana laikhirami nungsa bana yengduna lairibasi atei kari da sunati laisi gi matam bakta pamduna lairiba thawa yaudraba macha pibarial dani nungsa ba tapna sangsilaktuna kapliba laisi bu yengduna laisi kari nungasi nangna tawram libasi ba laisi hayo kari ngasi nangna tawram libasi ba asumna magi loine bi laisi gi masa nomduna hangsari laisi shu kapna ai landri ai isane isabu phajin mangam kidri si haiduna mathwai sakna kapchari adumna kaplibadu laikai miyamadu su taduna changlakpadadi pibare laitri haiba makhoisu khangnara laikai miyam sangduna laisi amadi nungsababu themjindiram tasengna laisi mahakna machabu hatpani haibadu madi miyamaduna khangkidraman aing adumaktada laikai miyam sangduna thawai yaudraba angang pibarel bu layol chanthira laisi su kapna matang aduda haukraba thaudok singado mamita uraklam matam aduda laisi makhoto siksinjaduna machabu yengduna masana masabu phajinjanaba honaduna laikhiban adubu laisi mamitu masin marang oina urakhi mikup aduda wakhal adusu mangli tawrakliban makhong makut adusu lengbu otpangam silakit manapta nungaina tungkhun tanduna laisariba macha pibarelda munna yenglamduna machagi mangak sangda phatchiktuna ikhemdu thakiban adumne ikhemdu thakibadagi masadu wakhol takna la ngamlamdabadasu pharkiban warubagi laisi soradu chauna honduna ngaihak adu leiringai mitmangda macha pibarelgi thawai yaudraba haksangdu taduna laibadu urak laisi su hatu ibango se kaidorabagi isabu kaidorabagi wadu haiba loiba ngamkhidrei machagi mangak samda tariba masamagna chikhibagi mafamdu uraduna laisi angaubi amagumna imagi bango imadi pangsaredana yaro ichani imabu thadokuna chakhebinaro isa leiri khanduna isagi manglande imani nongmata imagi mafamda ima haiduna kauramdana ichabu imabu thadokuna chalabra nungsabu suma thamoido pelaktre mana siluvana machagi thawai mangli magi loina bisu ikheng thakpi hingsabi ama haibudu ohalle haiduna khallu pendaba nungai tabana masadu thumat khiduna magi nupida kapkhiba sharamdo amaga amuk hanna simduna masamak kapsinjakri madu loibaga nungsaba mana sisinarama kotchai amadi mana teskaya tawkhibagi kotchang sejang kaya adu pulap namai thadukuna manghalam adumna matai manau anido ikheng thakpat tamthiraba jibama oirakpana laikai sigi sa santoina mang phaurakla matam sidasu laisi naupuratuna amuk makum matha sujalaki nungsaba sumagi loina bina makum matha sujalakpasida laisi bu kupsen sena jaram nong manini gi matungdadi ahing sabok amada laisi angang unaduna hiyainu bu phangsaram yainu pokpadagi magi kutsudu yamna ka hena ngoraki hiyainu di pokpadagi virus adugi laina chenduna poglakpa haibadu oirami macha yaurabanina machagi amadi magi loina bigi ikheng thiba nungsabasu satlam nomgi numit amadani hiyainu sahi ani ahum suraka matama swaidani laisina laikai gi angang ama ikheng thaklubadagi laikai miyam hauduna police buduna lakla adubu piklibi hiyainu di harauna adumak sanaduna laisari nungsaba amadi laisisu laikai miyam lakpadu uraduna piklibi macha hiyainu bu pamduna maning thong phauduna chenkre makhoi police sing adusu senkhrebadu uraduna makhoi punna senkhrebadu tanaki nungsaba amadi laisibu tanaba phanglaktabadagi police kaya adusu nongmaina masing khangdu kapsilai kablakpa nongmai aduna laisigi mananganda palami
Nungsabasu magi loinabi laisibu soglakpadagi sauraktuna machabu mafam sana thamle hairaga tanarakliba police khara adu tamna songsinduna police kayadu loina hatokla adumna police khara adu halamnaga laisigi manak tamna nungsaba changsilakpada laisidi adumak taibang si thadokuna lairamdu kapna thawai yaudraba magi loinabi laisigi haksangdu konuna lairingai laikai miyamna khara laptak makoibu tanarakliba uraduna nungsaba machabu puduna chenkirami adomna mapa masya makoi ani miyam maraktagi tongana lotuna laikiban asina haibana singbadu hiyaimna thadoigi mafamda liduna khangalam wari singdo tarobadagi thadoisu tapna adubu inama haying inamana poglakpa angang adusu virus asina narak wadu haiba loidringai makhada potchai langkhai thugai tawbagi amadi mangol chauna lawbagi makol natana nipa makhoi kharana nokpa amadi law khongnabagi khunjel kaya tarakli thadoidi kagi thongnaudu de yenglubadadi uri shumangda makhoi miyoi khara sanglaktuna mangol chawu phupiribada yainu sauna kadu de law khongduna makha tamna hathu adu sendari masadu susanga na nangbogumna ngarang ngangduna thokri thadoidi ki khibana mabungda call tawrami yang basu call da pahetuna thadoi dada laktori polagi tori thadoi su kapna dada nang lao ni mayam ma laklaga pabung si phubiri ai ni kapna paudum lai yang basu kaino thadoi nang haibdu kaino dada thuna laklagi kana no laklido si hairamduna yangba potchaiga lairamduna thuna yangna magi gari khamnibadugi manakta chanchinduna mayum tamna gari do thauduna chakre yainu su sauna law khongladuna chensilaklaga nipa amada phanchong sinduna nipa dugi ngaksamda mayana sikli hairaga ikhendo thaktoktuna khudakta hathiram mukhoi miyamdugi marakta lairen jawsu yauram yainu bu ubada lairen jawna nipi asi phau haiduna lawre makhoi nipa khara dasu yainu tamna chensilaki laimaira soktuna tariba makubu uraga hena sauning khibana manak tamna chensilakpa nupa khudingmak mangaksimda siktuna loinamak hatokla mangogi matauda mangol jawsu ingangakna yengduna laisai layen jawdi yainu gi matauda ubada ki khibana magi nongaido lokthokuna yainu tamna anirak ahumlak kapsilakna yainu su laiduna chelaga fat launa khanguduna chensilaknaga lairen jawgi mangaksamda khangsiktuna lairen jawgi ikhenga do loina mak thaktok lairen jaw khudak aduda mathwai magli yainu sauningba aduna kanna lauduna thawa yaudrba lairel jawgi haksang do yengduna lairingai matung adomdi rina wada makha taba ngamde tamina laikri yainu su yenglakpadadi yangba magi matungda leptuna lairambadu u akoibadu sum yenglakpadasu mangol jaw su mangonda ingang angna yengduna lairami thadoi su sen tharaktuna babung sopra babung asumna hangjai adubu mangol jaw walan ngangkhidri mamogu munna yengduna laikri yangbasu maya ikhen pungluk laba yainu da adumak yengduna lai midu ani dusu mapina thumet khiduna wa ngang thokpa ngamda yainu bu yengduna lai jari yainu su kapna aina khwaidigi kirakpase ngasigi numbitsidan ai asengba saktam se khanglakum kumta imungsina aibu hainaroi ki hangoina phawkini khanduna isani isa thamjinjaduna awawa kaya lotchinduna lakbani adubu masidi ai asengba saktam se nakoina se uraba natra si haiduna kapchai yangbada nungsini yengduna tapna yainu aina khwaidigi kihbati dada nanga ariya lapna gadra kaina gadra haibasi dadagi nungsiba amadi babungi nungsibana aibu nungsiba asina aigi isasi masig lengba ngamdana phakiba adubu ngasidi aigi asemba saktamsi urabani khanglabani nakoina aibu gi tukachaba soiduna phauramnani si haiduna kapchai sinthariba mapi adu makhut aduna tapna taithokduna ai
ai yum sigi mau oi bada matik sadi matam kaya dagi miyoi kaya ai na hatkre aduna ai di mihat pini insabi ai yum sibu thaduk na chachakhragi si haiduna ingangakna mabu yengduna lairiba mangol zawdu yengduna amuk makha tana takna hai babum namang nupibo ngakpiyo ko imong sige nungsiba na ay isa si kanano kauthulori namabu ngakpiyo ay yumsi thaduk na chachakhragi si haiduna mangol zawgi makhong siyong kurum jarai thado isu kapna inama nagsakin inama di ay imanaw nagkainakrabi ay imadi inama na uligataban inama nagsakikan ima laitraba ay ima ulbiduna yung sidalay ko siyong nakamsa yaino su kapna thado ay makokta nung sina nandiduna ibema nang inama bawaraw ka po inama di hingsabin nirtatin bayadabi aduna yung masit hadok na ay lagi si Hiram duna hiyaino do amuk yang bugi manaka sang silai aduga kapna dada ay yung sit hadok na lagi ay nadadagi na pangdangang kisakiba ko din do ay yung akpiyo ko ay asing basaktam silot sinjaduna hingsabi ay namirak tatin duna layram bagi damat ay bumakpiyo si Haiduna yang bagi makong siyong na kurum lai adong na yang gabu kurum seram laga amuk tang aroy bo oina thadok laga daba yung madubu yangam ni hayraga hiyainu mamay laythok na chakri kong thang ado ama ni hek thang ba hawbaga matung adom dagi hiyainu gi makut to khang pha pharai hiyainu yeng lubadadi yang manama gi makut pha duna layram da khushi thadok piyo hingsabi ay di mirak tati haydi hingsabi ay ni yung sige mau oiba matik sadi marak hangta tatlaga yang bana namgi hingsabi nati nungsibi ni ay nungsibi nagakay na badi ay nungloy rina nang yung sit hadok na sa kibiyaro ay nang inapuroy ban ay giwa nang niyada biyaro yay nusutak na adugo ay di yung sige mau oiba da matik wado haiba loitring na manungdagi manggol zawna matik haidagi sabi ni imaw di yung sige aseng yung hurenbin imaw yung masid hadok na chat kiriyaro mamalay sa dribin na chaw sibo nang nasiko na akuan dito na laigadaban adom na hiyay na kalubogi wana tayo na bada mabo makoy mayam na chat payaroy haida na kaman manggol zawna siyem kiba seram do mamaw da testaw oy na matamado da kapsila manggol zawgi seram mado may pakladuna yahinugi masada yauramba virus ado mapungpana manghanbang kira adum na haraw na layminarakbana nong madagi nini dagi humni asum hawthibana numit sayol anigi matungdari afaba numit ama yengduna hiyaynu amadi yangba miyam kamnu luhongbiram asum yangba amadi hiyaynugi nungsi pantungsu yawkri nong mata mamada nauthi sajaba phamlaktari thadoisu mama sakim manamba ama laklabanina manamagi mafunda nauthi saserami manggol zawsu macha mamaugi kumhai yengduna nungaina laikhirami matang asida nihat pira nungsibira hairibo wari ase loisinjari mayambu amuk kahna bikas MBS na khurumjari